ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯉꯥꯡ ꯂꯧꯔꯨꯕꯒꯤ ꯗꯁꯥ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯨꯊꯤ ꯇꯨꯔꯦꯜ ꯑꯃꯗ ꯐꯤ ꯀꯟꯅ ꯁꯨꯔꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯧ ꯅꯍꯥ ꯈꯔꯁꯨ ꯐꯤ ꯁꯨꯕ ꯀꯨꯝꯂꯛꯏ꯫ ꯃꯨꯊꯤ ꯎꯕꯗ "ꯃꯨꯊꯤꯌꯦ, ꯐꯤ ꯁꯨꯔꯤꯕ꯭ꯔꯣ?" "ꯑꯧ ꯏꯇꯩꯃ." "ꯍꯦꯔꯥ ꯃꯨꯊꯤ, ꯅꯨꯄꯥꯅꯕꯨ ꯐꯤ ꯁꯨꯕ ꯍꯧꯅꯗꯦ." "ꯏꯇꯩꯃ, ꯑꯩꯅ ꯁꯨꯗ꯭ꯔꯗꯤ ꯀꯅꯥꯅ ꯁꯨꯕꯤꯅꯤ? ꯏꯃꯥ ꯍꯥꯏꯔ ꯑꯍꯜ ꯑꯣꯏꯔꯦ. ꯂꯩꯔꯤꯕ ꯃꯧ ꯑꯗꯨꯁꯨ ꯏꯅꯥꯎꯒꯤꯅꯤ." "ꯅꯪ ꯑꯗꯨ ꯐꯥꯎꯕꯗꯤ ꯈꯪꯉꯤꯅꯦ?" "ꯈꯪꯕꯨꯗꯤ ꯈꯪꯉꯤꯗ ꯏꯇꯩꯃ." "ꯅꯠꯇꯦ, ꯅꯪꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗꯨꯕꯨ ꯉꯝꯂꯤꯕ꯭ꯔꯣ?" "ꯃꯤꯠꯁꯦ ꯈꯔ ꯈꯔ ꯎꯏꯁꯤꯜꯂꯒ ꯂꯩꯔꯤꯌꯦ." "ꯑꯗꯨꯅꯗꯤ ꯀꯥꯟꯅꯔꯣꯏꯅꯦ ꯏꯕꯨꯡꯉꯣ. ꯅꯨꯄꯤ ꯊꯤꯅꯅꯕ ꯇꯧꯅꯦ. ꯅꯅꯥꯎ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅ ꯅꯆꯥꯗꯣ ꯃꯅꯥ ꯂꯩꯔꯒ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ." "ꯏꯇꯩꯃ, ꯅꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯊꯤꯕꯁꯦ ꯌꯥꯝ ꯂꯨꯏꯅꯦ." "ꯑꯦ, ꯅꯨꯄꯤ ꯊꯤꯕꯁꯦ ꯂꯨꯔꯤꯕ?" "ꯍꯣꯏ, ꯀꯥꯟꯅꯔꯣꯏꯀꯣ ꯑꯗꯨꯅꯗꯤ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯅꯤ. ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯅ ꯌꯥꯝꯃꯝꯃꯅꯤ. ꯏꯃꯥꯕꯣꯛꯇꯣ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯥꯏꯃꯟ ꯀꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯚꯥꯞ ꯇꯥꯎꯅꯦ ꯅꯪꯕꯣ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯨꯊꯤ, ꯅꯪꯕꯨ ꯀꯅꯥ ꯉꯥꯏꯔꯤꯅꯣꯃꯤ? ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯥꯗꯨꯅ ꯕꯕꯥꯆꯧ ꯍꯥꯏꯅ ꯀꯧꯔꯕ ꯑꯗꯨꯗ ꯅꯪꯕꯨ ꯏꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯤꯀꯥꯟꯗ ꯊꯤꯅꯅꯕ ꯇꯧꯀꯣ. ꯑꯍꯜ ꯂꯃꯟ ꯀꯣꯛ ꯁꯥꯍꯟꯒꯅꯨ." ꯃꯨꯊꯤ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩ ꯃꯨꯊꯤ ꯃꯊꯟꯇ꯫ ꯃꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯀꯩꯊꯦꯜꯗ ꯂꯥꯏꯐꯇꯤꯕꯤ ꯌꯣꯟꯕꯒꯤ ꯇꯥꯏꯞꯇ ꯍꯦꯛꯇ ꯐꯪꯕꯗꯧꯅ. ꯑꯩꯅ ꯍꯦꯟꯅ ꯊꯤꯅꯤꯡꯉꯤꯅꯦꯁꯦ, ꯃꯣꯏ ꯀꯩꯝ ꯈꯪꯗꯦꯕ. ꯄꯥꯝꯃꯦ ꯑꯩꯁꯨ, ꯑꯩꯅ ꯆꯥꯛꯀ ꯆꯥꯕꯗ ꯏꯅꯥꯛꯇꯒ ꯐꯝꯃꯒ ꯃꯥꯅ ꯁꯪꯕꯗꯣ." ꯃꯨꯊꯤ ꯆꯍꯤ ꯐꯅ ꯌꯥꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕ ꯌꯥꯗꯅ ꯂꯩ꯫ ꯃꯅꯥꯎ ꯅꯨꯄꯥ ꯐꯥꯎꯕ ꯃꯥ ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯄꯤ ꯊꯤꯗꯨꯅ ꯃꯆꯥ ꯐꯥꯎꯕ ꯆꯥꯎꯈ꯭ꯔꯦ. ꯃꯥꯅ ꯂꯧꯒꯗꯕ ꯅꯨꯄꯤ ꯐꯥꯎꯕ ꯃꯁꯛ ꯈꯪꯗ꯭ꯔꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯃ ꯃꯥꯒꯤꯗ ꯈꯟꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯨꯊꯤ ꯍꯜꯂꯛꯄꯒ ꯐꯤꯁꯤꯡ ꯑꯗꯨ ꯐꯧꯗꯣꯛꯄ ꯂꯥꯛꯅꯩ꯫ ꯃꯃꯥ ꯏꯕꯦꯝꯃ ꯊꯣꯛꯂꯛꯇꯨꯅ, "ꯍꯟꯗꯤ ꯍꯜꯂꯛꯑꯦꯗꯅ. ꯑꯩꯗꯤ ꯇꯨꯔꯦꯟꯗꯒ ꯇꯥꯎꯊꯈ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯨꯔꯦ." "ꯑꯁ ꯍꯦꯔꯥ ꯏꯃꯥ, ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ." "ꯑꯣ, ꯅꯪ ꯑꯉꯥꯡ ꯅꯠꯇꯦ ꯍꯥꯏꯕꯁꯤꯗꯤ ꯈꯪꯉꯤꯕꯣꯏꯔꯦ? ꯏꯃꯥꯗꯤ ꯅꯪꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯣꯏꯅ ꯎꯏꯅꯦ, ꯅꯨꯄꯤꯒ ꯊꯤꯌꯨ ꯌꯥꯗꯕꯗꯨꯗ." ꯃꯨꯊꯤ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯏ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ꯫ ꯃꯨꯊꯤ ꯈꯔꯒ ꯁꯥꯎꯅꯤꯡꯂꯒ ꯂꯥꯛꯂꯦ꯫ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ. ꯑꯔꯦꯡ ꯑꯔꯦꯡ ꯄꯨꯊꯕ ꯑꯣꯏꯅ ꯇꯧꯔꯦ꯫ ꯃꯨꯊꯤ ꯃꯃꯥꯗ ꯁꯥꯎꯅ, "ꯑꯃ ꯐꯪꯉꯤ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏ, ꯑꯃ ꯐꯪꯉꯤ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏ. ꯅꯠꯇꯦ, ꯏꯃꯥꯈꯣꯏꯅ ꯑꯩꯁꯦ ꯅꯨꯄꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯍꯟꯅꯤꯡꯒꯦꯕ? ꯅꯪꯕꯨꯅꯦ, ꯅꯨꯄꯤ ꯌꯥꯝꯅ ꯊꯤꯍꯟꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦ. ꯁꯦ ꯂꯨꯃꯥꯡꯒꯤ ꯁꯝꯗꯣ ꯂꯨꯈꯝ ꯌꯧꯔꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯦ. ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯪꯉꯦꯗꯅ." ꯃꯦꯝꯆꯥ ꯃꯆꯥ ꯄꯥꯈꯪ ꯑꯗꯨꯗ ꯃꯈꯨꯠ ꯑꯣꯝꯃ ꯁꯥꯋ ꯇꯧꯗꯨꯅ ꯉꯥꯡꯉꯤ꯫ ꯃꯨꯊꯤ ꯁꯥꯎꯅꯤꯡꯅ ꯄꯥꯏꯔꯝꯕ ꯐꯤꯁꯤꯡ ꯑꯗꯨ ꯊꯅꯝꯗꯨꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ "ꯉꯥꯛꯇꯪ ꯐꯥꯎꯕ ꯂꯩꯐꯝ ꯈꯪꯗꯦꯕ, ꯅꯨꯄꯤ ꯊꯤꯗ꯭ꯔꯗꯤ ꯌꯥꯗꯕꯗꯧꯅ. ꯂꯩꯔꯣꯏ, ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯔꯣꯏ." ꯃꯦꯝꯆꯥ ꯃꯆꯥꯕꯨ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ "ꯍꯥꯏ, ꯇꯥꯠ ꯄꯥꯠ ꯇꯧꯕꯅ ꯌꯥꯔꯣꯏ. ꯂꯥꯎ, ꯊꯕꯛ ꯀꯌꯥꯝꯅ ꯂꯩ. ꯁꯥꯎꯁꯟꯅꯕꯅ ꯀꯥꯟꯅꯔꯣꯏꯀꯣ ꯅꯪ." "ꯑꯣ ꯇꯧꯍꯜꯂꯣ, ꯀꯅꯥ ꯀꯅꯥꯗꯅꯣ. ꯑꯩꯅꯦ ꯅꯨꯄꯤ ꯊꯤꯗꯕ ꯅꯨꯄꯥꯅꯤ, ꯀꯩꯝ ꯍꯥꯏꯔꯛꯀꯅꯨ." ꯃꯨꯊꯤ ꯁꯥꯎꯅ ꯀꯣꯛꯐꯥꯏꯒꯤꯗ ꯂꯥꯛꯏ꯫ ꯀꯣꯛꯐꯥꯏ ꯆꯥꯛ ꯇꯣꯛꯇꯨꯅ ꯅꯥꯈꯣꯛꯄ ꯃꯈꯩ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯨꯊꯤ ꯀꯣꯛꯐꯥꯏꯗ, "ꯁꯦ ꯈꯔ ꯆꯪꯁꯤꯜꯂꯣ, ꯑꯩꯁꯨ ꯈꯤꯇ ꯇꯨꯝꯃꯛꯀꯦ. ꯆꯪꯁꯤꯜꯂꯣ." "ꯑꯁ ꯀꯩꯅꯣ, ꯆꯠꯂꯣ ꯅꯌꯨꯝꯗ ꯇꯨꯝꯃꯨꯆꯣ. ꯃꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯇꯨꯝꯒꯦ. ꯆꯠꯂꯣ, ꯇꯨꯝꯐꯝ ꯑꯝꯇ ꯂꯩꯇꯦ." "ꯑꯣ, ꯅꯪꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯏꯅꯦꯕ. ꯏꯅ ꯏ ꯀꯥꯕꯅꯦ, ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯉꯁꯤ." ꯀꯣꯛꯐꯥꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯉꯁꯤꯅ ꯀꯅꯥꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯍꯥ?" ꯃꯨꯊꯤ ꯈꯨꯝꯗꯦ, ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯈꯤ꯫ ꯀꯣꯛꯐꯥꯏ ꯑꯃꯨꯛꯁꯨ ꯃꯨꯊꯤꯒꯤ ꯐꯨꯔꯤꯠꯀꯥꯗꯨ ꯁꯠ ꯍꯥꯏꯒꯠꯇꯨꯅ, "ꯆꯔꯤꯒꯁꯤ ꯏꯇꯠꯇꯅ ꯎꯏꯗ. ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛ ꯑꯝꯇ ꯄꯤꯖꯕꯤꯔꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯦ." ꯃꯨꯊꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯆꯥꯛꯁꯨ ꯐꯅ ꯀꯟꯅ ꯂꯥꯝꯂꯤꯕꯅꯤ, ꯁꯥꯎꯔꯞꯅ ꯈꯨꯝꯂꯛꯏ꯫ "ꯉꯁꯤꯅꯦ ꯑꯩꯅ ꯏ ꯀꯥꯔꯛꯇꯅꯅꯦ, ꯅꯪꯁꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ." ꯀꯣꯛꯐꯥꯏ ꯅꯣꯛꯇꯨꯅ, "ꯑꯩꯉꯣꯟꯗꯒꯗꯤ ꯇꯧꯕꯤꯔꯛꯀꯅꯨ. ꯑꯃ ꯐꯪꯉꯦ, ꯅꯨꯄꯤꯁꯤ ꯌꯥꯝ ꯄꯥꯝꯕ ꯃꯥꯜꯂꯦ. ꯑꯩꯅ ꯉꯁꯤꯅꯦ ꯇꯥꯇꯥ ꯃꯄꯣꯠ ꯑꯃ ꯄꯨꯔꯛꯑꯒ ꯁꯨꯃꯥꯡꯁꯤꯗ
ꯒꯣꯔꯣ ꯍꯩꯊꯔꯗꯤ ꯅꯣꯏ ꯌꯥꯏꯅꯦ ꯇꯧ ꯍꯥꯏꯔꯤꯅꯤꯅꯦ ꯃꯁꯛ ꯍꯥꯏꯔ ꯊꯤꯕ ꯅꯠꯇꯦ ꯀꯨꯆꯨ ꯐꯪꯉꯦ ꯄꯨꯔꯥ ꯈꯣꯏꯃꯨꯅꯤ ꯔꯥꯁꯤ ꯐꯪꯉꯦ ꯗꯃꯥꯗꯝ ꯂꯩꯔꯤꯕ ꯆꯤꯔꯥꯏꯒꯤ ꯁꯝ ꯈꯔ ꯌꯥꯎꯖꯗꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯀꯦꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯒꯦ ꯑꯩꯒ ꯑꯣꯏꯔꯗꯤ ꯇꯇꯥꯗ ꯅꯠꯇꯦ JCB ꯃꯄꯣꯠꯅꯤ ꯍꯩꯊꯗꯣꯏꯕ ꯃꯨꯊꯤ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯊꯥ ꯁꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯣꯛꯄꯥꯏ ꯑꯩ ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯗꯦ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯑꯩ ꯅꯨꯄꯤ ꯊꯤꯗꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯀꯩꯗꯧꯁꯦꯕ ꯐꯥꯒꯤ ꯅꯠꯇꯦ ꯑꯩ ꯍꯥꯏꯁꯦ ꯑꯩ ꯆꯥꯛ ꯆꯥꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯇꯨꯝꯐꯝꯁꯨ ꯈꯪꯗꯦ ꯆꯠꯂꯦ ꯉꯥꯡꯉꯤ ꯆꯥꯔꯦ ꯉꯥꯡꯉꯤ ꯑꯩ ꯇꯥꯅꯤꯡꯗꯝ ꯁꯤꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯅꯨꯄꯤꯁꯦ ꯐꯪꯗ꯭ꯔꯗꯤ ꯑꯩ ꯌꯨꯝꯒ ꯑꯝꯇ ꯍꯟꯖꯤꯜꯂꯛꯑꯔꯣꯏ ꯁꯤꯅꯤ ꯁꯤꯃꯛ ꯈꯜꯂꯒꯅꯤ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ ꯑꯗꯨꯗꯤ ꯅꯪ ꯁꯦꯜꯗꯤ ꯀꯌꯥꯝ ꯂꯩꯔꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯨꯄꯤ ꯀꯣꯏꯕ ꯅꯨꯄꯤ ꯊꯤꯕꯗ ꯁꯦꯜ ꯆꯪꯕ꯭ꯔꯣ ꯍꯩꯒꯗ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯁꯦꯜ ꯆꯪꯐꯝꯅꯤꯅꯦ ꯊꯥꯏꯅ ꯍꯥꯏꯅꯗ꯭ꯔꯣ ꯅꯨꯡꯁꯤꯅꯕꯗ ꯁꯦꯜ ꯆꯪꯗꯦ ꯊꯃꯣꯏ ꯁꯦꯡꯉꯒ ꯂꯣꯏꯔꯦ ꯀꯥꯏꯅ ꯑꯗꯨ ꯑꯃꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯌꯥꯔꯔꯣꯏ ꯁꯦꯜꯕꯨ ꯌꯥꯎꯗ꯭ꯔꯕ ꯁꯦꯜꯕు ꯄꯥꯏꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯝ ꯐꯪꯗ꯭ꯔꯦ ꯁꯦ ꯅꯨꯄꯤꯅ ꯌꯦꯡꯉꯤꯁꯦ ꯐꯨꯔꯤꯈꯥꯎꯗ ꯇꯣꯡꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦꯅꯦ ꯅꯪꯕꯣ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯐꯪꯕꯨ ꯐꯪꯅꯤ ꯍꯥꯏꯔꯗꯤ ꯀꯌꯥꯅꯣ ꯆꯪꯉꯁꯨ ꯑꯩ ꯄꯨꯊꯣꯛꯄ తాꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯍꯦꯛꯇ ꯍꯧꯁꯤ ꯑꯐꯕ ꯊꯕꯛꯇꯤ ꯊꯤꯟꯊꯍꯩꯗꯦ ꯃꯐꯝꯗꯤ ꯀꯗꯥꯏꯗ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯍꯦꯛꯇ ꯍꯧꯁꯦ ꯂꯥꯞꯅ ꯆꯠꯈꯨꯝꯁꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯅꯪꯁꯨ ꯍꯣꯔꯦꯟ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯌꯨ ꯅꯪ ꯅꯠꯇ꯭ꯔꯕꯗꯤ ꯅꯇꯥꯎ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯅꯕ ꯃꯤ ꯑꯝꯇ ꯂꯩꯔꯔꯣꯏ ꯑꯅꯤꯗꯨ ꯍꯣꯔꯦꯟ ꯇꯧꯒꯗꯕ ꯀꯌꯥ ꯑꯗꯨ ꯇꯥꯟꯅꯗꯨꯅ ꯁꯤꯟꯅꯕ ꯂꯣꯏꯔꯦ ꯑꯅꯤ ꯑꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ ꯃꯨꯊꯤꯅ ꯈꯔꯁꯨ ꯑꯗꯨꯛ ꯍꯜꯂꯤ ꯀꯣꯛꯐꯥꯏꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯒꯤ ꯋꯥ ꯑꯁꯤ ꯏꯃꯨꯡꯅꯒ ꯍꯥꯏꯔꯛꯇ꯭ꯔꯤ ꯍꯥꯏꯔꯛꯂꯕꯗꯤ ꯃꯥꯁꯨ ꯃꯀꯣꯛ ꯉꯥꯎꯕ ꯌꯥꯎꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯤꯗꯨ ꯁꯥꯏꯀꯜ ꯑꯃꯃꯝ ꯊꯧꯗꯨꯅ ꯊꯪꯅꯕ ꯈꯨꯜꯗ ꯂꯥꯛꯏ ꯁꯅꯥꯔꯩ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯂꯛꯏ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯌꯥꯝꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯨꯝꯗ ꯂꯩꯕ ꯍꯩꯅꯗꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯃꯆꯠꯁꯨ ꯑꯣꯏꯕꯖꯥꯠꯅꯤ ꯁꯅꯥꯔꯩꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯀꯩꯅꯣꯅꯦ ꯉꯁꯤꯁꯤꯕꯣ ꯑꯀꯣꯏꯕꯁꯦ ꯈꯣꯏꯃꯨ ꯑꯃꯠꯇ ꯄꯥꯏꯗꯕꯁꯤꯕꯣ ꯊꯔꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯀꯩꯗꯧꯕ ꯌꯥꯎꯅꯔꯕꯅꯣ ꯈꯪꯗꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯆꯥꯕꯗꯥꯏꯅꯦ ꯊꯔꯣ ꯅꯪ ꯉꯁꯤ ꯏꯔꯨꯖꯔꯛꯑꯦ ꯍꯥꯏꯗꯥꯏꯅꯦ ꯑꯧ ꯂꯨꯔꯛꯏ ꯏꯔꯨꯒꯤ ꯋꯥꯗꯤ ꯑꯗꯨꯅ ꯑꯣꯏꯔꯤꯅꯤ ꯈꯣꯏꯃꯨ ꯑꯝꯇ ꯄꯥꯏꯔꯛꯇ꯭ꯔꯤꯁꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ ꯁꯅꯥꯔꯩ ꯅꯣꯛꯄ ꯌꯥꯕ ꯅꯣꯛꯂꯒ ꯌꯦꯡꯉꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃ ꯈꯟꯅꯁꯦ ꯀꯔꯤꯕꯣ ꯍꯥꯟꯅ ꯌꯥꯅꯤ ꯍꯥꯏꯅ ꯍꯥꯏꯅꯁꯦ ꯊꯔꯣꯅ ꯊꯧꯅꯥ ꯂꯩꯅ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯑꯗꯣ ꯋꯥꯗꯨꯕꯨ ꯀꯩꯅꯣꯕ ꯁꯨꯝꯗꯧꯕ ꯇꯨ ꯑꯥꯒꯤ ꯄꯜꯂꯤ ꯐꯥꯎꯕ ꯆꯠꯂꯨꯁꯦ ꯑꯁꯤꯗ ꯊꯦꯡꯅꯕ ꯅꯨꯄꯥ ꯑꯃ ꯍꯦꯛꯇꯗ ꯏꯔꯥꯡ ꯍꯧꯖꯤꯟꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯄꯥꯝꯖꯕ ꯈꯣꯏꯗꯥꯕ ꯑꯃ ꯌꯥꯎꯗꯨꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯄ ꯊꯣꯛꯂꯕ ꯑꯗꯨꯝ ꯌꯥꯔꯁꯤ ꯊꯔꯣ ꯉꯛꯅ ꯑꯗꯨꯔꯣ ꯅꯪ ꯍꯥꯏꯁꯦ ꯍꯣꯏ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥ ꯑꯁꯨꯛꯌꯥꯝ ꯄꯥꯝꯃꯤꯁꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯏꯅꯝꯃꯈꯣꯏꯅ ꯅꯨꯄꯥ ꯀꯣꯏꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯀꯨꯝꯍꯩ ꯍꯔꯥꯎꯗꯒ ꯑꯆꯥꯄꯣꯠ ꯐꯤꯔꯣꯜꯒ ꯌꯥꯝꯅ ꯄꯤ ꯍꯥꯏ ꯑꯩꯈꯣꯏ ꯇꯥꯆꯧꯈꯣꯏꯅꯁꯨ ꯌꯥꯝ ꯄꯤꯔꯛꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯃꯗꯤ ꯁꯥꯊꯤꯅ ꯆꯨꯝꯕꯅꯤꯍꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯏꯃꯨꯡꯗꯣ ꯃꯣꯏꯁꯨ ꯅꯨꯄꯥ ꯀꯣꯏꯔ ꯃꯥꯜꯂꯤ ꯅꯨꯄꯥꯈꯩꯅ ꯄꯤꯔꯛꯑ ꯃꯥꯜꯂꯤ ꯑꯆꯥꯄꯣꯠ ꯈꯥꯎ ꯑꯍꯥꯎ ꯑꯍꯥꯎꯕ ꯑꯆꯧꯕ ꯌꯥꯝ ꯆꯥꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅꯒꯅꯦ ꯑꯃꯠꯇ ꯆꯥꯗ꯭ꯔꯤꯕ ꯉꯥꯛꯇ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯣꯏꯗꯤ ꯃꯁꯛ ꯌꯥꯝ ꯊꯤꯗꯥꯏꯅꯦ ꯊꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯕ ꯉꯥꯛꯇꯅꯤ ꯊꯤꯕꯗ ꯑꯗꯨꯒ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯅꯨꯄꯥ ꯐꯪꯉꯤꯕ ꯅꯠꯇꯦ ꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯃꯃꯤꯠꯀ ꯇꯥꯡꯉ ꯖꯥꯠꯂꯕ ꯈꯪꯗꯦ ꯌꯥꯝ ꯆꯥꯏ ꯁꯅꯥꯔꯩꯅ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯣꯏꯔꯁꯦ ꯍꯥꯏꯕ ꯁꯛ ꯍꯥꯏꯔ ꯊꯤꯕ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅꯁꯨ ꯀꯣꯏꯒꯦ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯅꯤ ꯑꯩꯈꯣꯏꯅ ꯌꯥꯗꯕ ꯈꯛꯇꯅꯤ ꯑꯗꯨ ꯍꯥꯏꯔꯒꯅꯦ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯁꯦꯟꯗꯜꯅ ꯊꯥꯔꯒ ꯇꯥꯟꯈꯤꯕ ꯅꯨꯄꯥꯁꯤꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯉꯣ ꯃꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯦꯕ ꯑꯗꯨꯝꯅꯤ ꯃꯥꯅ ꯂꯥꯛꯏꯁꯦ ꯌꯥꯔꯦꯍꯦ ꯑꯗꯨꯒꯤꯕꯨ ꯃꯥꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯗꯤ ꯑꯃꯨꯛꯀ ꯃꯔꯥꯏꯅ ꯂꯥꯛꯆꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯑꯈꯥꯡ ꯀꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯅꯨꯄꯤ ꯐꯪꯗꯣꯔꯤꯒꯦ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ ꯁꯅꯥꯔꯩ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯆꯍꯤ 13-15ꯒꯤ ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯁꯛꯁꯨ ꯊꯣꯏꯅ ꯊꯤꯕ ꯑꯃꯠꯇ ꯌꯥꯎꯗꯦ
Nupa mayamna koige hairagasu makoina yadaduna lakpa ngaktani. Adubu ngasidi kadomdagi haurakliba nonghongno khangde. Kokphai mayam aduna mangda noktuna laklibadu ure. Kokphaina Muthida, Muthi, aada mayam amadi laehe. Aside hekta haurase. Muthi yenglubada Sanarei khoidu phana angang oina uba aduda tanna. Hera, aside angang oimankre. Phanek phawbo setpa haitriba kainom tawri. Nungaiteda, atopa mayengse. Haigada, apang. Chirai mata aduga ahanda hairadi kaya torige. Moigumba sinine. Hojik matamda koiba nungairise. Ai tawge yong, nang tuminada lay. Asi hairaga kokphai cycle adu thaujinki. Muthi tanna. Angang marak asidabu ontokna tankri. Masigi kokphai haibasina tawba thabaksima aibu mi mamangsida ichop-chopnadana. Anidu cycle adu induna inarai. Sanarei anidugi ingit khangi. Tharoda tuminna. Tharo, laktila amalehi. Yengine mi masak singsi. Benuna amu. He, yenguno mamalaitaba mankini. Sanareina. Aikoina thakpa langdabu thude haibro. Mayamdo machin khumduna noi. Kokphai mayam adugi ingit khangi. Kokphai asigumba tanja asidani mana hairi singliba asidi. Karimu hairuni. Kokphai thongna leina. Ibe masing wa amta. Sanareina tap oktuna. Aikhoiburo dada. Oh, mani nakhoibuni. Sanarei marei konsinaduna. Kari hangbige haibano hekta takpiyo. Sanaregi mataw aduda kokphaina. Ba, bebar phawdi nanthure he. Sakna marol ama changkholiba haigadaba wa phawba ikaiba ma yaure. Tharo nokfet tawna. Dada masagini adum khangbirakaniye tanjadana sum loinaraklabadi. Jahanche. Aikhoisu ibema khoigumba thijaraklibani. Sanarei nokfet amuk tawraga. Hairi sibu dada. Ibema khalibadumakni. Aikhoisu pakhang ngaktani. Pakhang haibabu konsengni ibema. Karigumba ibema khoina ibema khoibu senajaba. Haibadi leikhong sangba khoimuga leilaktragadi. Aikhoi hekta sangjage haidana. Sanarei amuksu. Aikhoi pomsatnabada ngaizaribani. Khwangjengbu khoimu amataga ngangledriye. Khoimunaga ngangledriba leirang ngaktani. Wa, madumakni aikhoina pamjaba. Aikhoisu leirang amatada ngangledriba khoimu ngaktani. Thajadeda haidi chirai aduna taklibadi huntokpirambagi maisalangba oina ujaida. Kadaidagi isor saki. Aibudi khara hayai. Aiga lakminariba asidi Sanarei Muthibu khongdagina ton phawba yengduna. O, mabura. Au, hoi, mani. Madine. Konseng haibabu makholga haugraba. Thajadraga yengu. Asi hairaga Muthigi tanglaba chirai aduda. Makoktuda thaduna yengi. Tu, yaudra. Makholga se, aina hajinaba nate. Laisabi mayamado Muthigi mataw aduda walauna noi. Muthi masado hainadana. Mata amanini moshide. Sanareina noktuna Muthida. Hairi sibu chumlabrane. Muthi apinga phainana. Ha. Aiburo. Muthigi mataw aduda mayamado amuksu noksili. Sanarei nokfet tawraga. Hoi, nangbuni tadabuni hairise. Mane. Sanarei amuksu. Matawse ipang pangjaradana. Aidi wakhalamabu khale. Phahaurasira khangde. Tharo sunoktuna. Ho ibema phahauro. Kokphai sunoktuna. Phahaurage hairo. Phahauro. Masana yarabani. Muthi pakhatna. Kokphai. Chalhaurasi lao. Lao chalasi. Sanarei Muthigi manakta changsinduna. Tadabu yam kirabani. Aduinateda. Adudi karigi chalase hairiba. Sum haibanida. Aikhoibu yam lana urabrane. Sum lambi tensinaba haiduna adok tawjabani lana lawbinu. Aduinateda. Khong Muthi tawpham khangdana khumlakpani. Haima, khong hamninge hairo. Hoi. Sanarei kokphaida onsinduna. Dada
ꯇꯥꯗꯁꯦ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯔꯤ ꯑꯝꯇ ꯆꯠꯄꯤꯔꯣ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅꯒ ꯆꯤꯠꯂꯛꯄ ꯇꯥꯔꯦ ꯀꯣꯛꯐꯥꯏ ꯃꯊꯥ ꯁꯥꯅ ꯃꯀꯣꯛ ꯑꯗꯨ ꯈꯣꯠꯇꯨꯅ ꯏꯕꯣ ꯅꯪꯁꯤꯗꯤ ꯃꯇꯥꯡ ꯆꯥꯗꯦꯍꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯊꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯁꯅꯥꯔꯩ ꯅꯣꯛꯇꯨꯅ ꯂꯥꯡꯁꯦ ꯆꯥꯎꯃꯟꯈ꯭ꯔ ꯃꯥꯜꯂꯦꯍꯦ ꯃꯊꯤ ꯐꯥꯎꯕ ꯆꯤꯠꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯍꯦꯟꯅ ꯅꯣꯛꯂꯛꯏ ꯀꯣꯛꯐꯥꯏ ꯁꯥꯎꯔꯞꯅ ꯅꯪꯁꯨ ꯇꯥꯟꯗꯤ ꯂꯥꯏ ꯃꯆꯥꯗꯦꯍꯦ ꯑꯣꯏꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯈꯠꯂꯛꯑꯀꯥꯟꯁꯤꯗ ꯆꯥꯕ ꯀꯥꯟꯗ ꯌꯦꯡ ꯆꯥꯎꯗꯤ ꯌꯥꯗꯦ ꯃꯨꯊꯤ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ ꯀꯣꯛꯐꯥꯏ ꯑꯁ꯭ꯋꯥꯏꯗ ꯉꯥꯛꯇ ꯂꯩꯈꯤꯁꯤ ꯑꯩ ꯀꯂꯥꯀꯥꯁꯤ ꯅꯤꯛꯄꯅ ꯀꯩꯅꯣꯝ ꯇꯧꯔꯤ ꯅꯊꯤ ꯐꯥꯏꯅꯤꯡꯉꯦꯗꯥꯏꯅꯦ ꯍꯥ ꯑꯃꯨꯛ ꯐꯝꯊꯈꯤꯗꯧꯔꯕ ꯀꯥꯏꯗꯩ ꯊꯤꯅꯣ ꯄꯥꯈꯠꯃꯟꯗꯅ ꯍꯥꯏꯖꯟꯕꯩ ꯋꯥꯅꯤ ꯀꯣꯛꯐꯥꯏ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ ꯍꯩꯒꯗꯥ ꯆꯥꯛꯌꯥꯝ ꯆꯥꯕ ꯑꯄꯪ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯅꯗꯤ ꯀꯥꯏꯗꯒꯤ ꯅꯨꯄꯤ ꯐꯪꯅꯤ ꯍꯥꯏꯒꯦ ꯍꯥ ꯃꯃꯤꯡꯁꯨ ꯈꯪꯍꯧꯗꯕ ꯀꯗꯥꯏꯗꯒꯤꯅꯣ ꯐꯥꯎꯕ ꯈꯪꯍꯧꯗꯦ ꯃꯊꯤ ꯐꯥꯏꯅꯤꯡꯉꯦꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯛꯇ ꯏꯕꯣ ꯅꯪ ꯄꯣꯠ ꯊꯣꯛꯂꯛꯀꯗꯧꯔꯕꯅꯤ ꯍꯥꯏꯕꯅꯤꯗ ꯆꯠꯂꯣ ꯅꯪ ꯍꯪꯒꯦꯅ ꯍꯥꯏꯔꯒꯅ ꯍꯪꯉꯨꯔꯣ ꯆꯠꯂꯣ ꯑꯩꯁꯤ ꯂꯩꯔꯝꯃꯒꯦ ꯂꯩꯔꯝꯃꯨꯀꯣ ꯁꯤꯗ ꯀꯣ ꯀꯣꯛꯐꯥꯏ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯇꯥꯟꯅꯔꯛꯏ ꯀꯣꯛꯐꯥꯏ ꯃꯌꯥꯝ ꯑꯗꯨꯗ ꯏꯕꯦꯝꯃ ꯏꯕꯦꯝꯃꯁꯤꯡ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯊꯔꯣꯏ ꯌꯦꯡꯊꯣꯛꯂꯨꯕꯗ ꯀꯣꯛꯐꯥꯏ ꯑꯣꯏꯔꯝꯕꯗꯨꯗ ꯍꯩꯃꯥ ꯑꯃꯨꯛ ꯂꯥꯛꯏ ꯀꯣꯛꯐꯥꯏ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯏꯕꯦꯝꯃꯁꯦ ꯑꯩꯈꯣꯏꯗꯤ ꯑꯀꯥꯎꯕ ꯑꯃ ꯂꯩꯔꯤꯅꯤ ꯇꯥꯗ ꯀꯩꯕꯨꯅꯣ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯏꯕꯦꯝꯃꯈꯣꯏꯒꯤ ꯃꯤꯡꯁꯨ ꯈꯪꯖꯍꯧꯗ꯭ꯔꯦ ꯂꯩꯀꯥꯏꯅ ꯀꯔꯝꯕꯅꯣ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯝꯃꯨꯕ ꯁꯅꯥꯔꯩ ꯅꯣꯛꯇꯨꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯇꯥꯗ ꯃꯥꯅꯤ ꯏꯕꯦꯝꯃ ꯇꯥꯗ ꯂꯩꯔꯛꯇꯤ ꯇꯨ ꯑꯥꯗ ꯎꯀꯨ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯁꯤꯗꯅꯤ ꯃꯤꯡꯗꯤ ꯍꯌꯦꯡ ꯍꯥꯏꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯏꯕꯦꯝꯃꯈꯣꯏꯁꯨ ꯊꯣꯛꯄꯤꯔꯛꯑꯣ ꯍꯣꯏ ꯇꯥꯗ ꯐꯔꯦ ꯑꯗꯨꯗꯤ ꯌꯧꯖꯈ꯭ꯔꯒꯦ ꯑꯃꯗꯣ ꯑꯩ ꯉꯥꯏꯔꯝꯕ ꯇꯥꯔꯦ ꯌꯧꯕꯤꯔꯣ ꯇꯥꯗ ꯑꯃꯗꯣ ꯆꯤꯠꯁꯤꯜꯂꯝꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯀꯣꯛꯐꯥꯏ ꯁꯥꯏꯀꯜ ꯑꯗꯨ ꯀꯟꯅ ꯑꯃꯨꯛ ꯊꯧꯗꯨꯅ ꯆꯠꯈꯤ ꯃꯌꯥꯝ ꯑꯗꯨ ꯀꯣꯛꯐꯥꯏꯕꯨ ꯌꯦꯡꯗꯨꯅ ꯁꯣꯔꯣꯛ ꯑꯗꯨ ꯄꯣꯛꯈꯥꯏꯕ ꯃꯈꯩ ꯅꯣꯛꯏ ꯊꯔꯣꯅ ꯑꯃꯨꯛꯁꯨ ꯍꯩꯁꯨ ꯍꯩꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯍꯩꯕꯁꯦ ꯅꯠꯇꯦ ꯃꯔꯩꯒꯁꯦ ꯀꯣꯟꯁꯤꯟꯅꯔꯒ ꯍꯦꯛꯇ ꯐꯥꯏ ꯋꯥꯅꯤ ꯏꯕꯦꯝꯃ ꯈꯔꯁꯨ ꯍꯩꯕ ꯇꯥꯕꯅꯤ ꯑꯐꯕ ꯅꯨꯄꯥ ꯐꯪꯒꯦ ꯍꯥꯏꯔꯗꯤ ꯁꯨꯃꯥꯏꯅ ꯈꯔꯁꯨ ꯇꯧ ꯍꯥꯏꯌꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯃꯈꯣꯡ ꯍꯥꯝꯅꯤꯡꯕ ꯃꯤ ꯐꯥꯎꯕ ꯈꯪꯖꯤꯟꯍꯟꯗꯨꯅ ꯑꯃꯨꯛ ꯆꯦꯜꯂꯛꯏꯕꯁꯤꯅꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ ꯅꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯈꯤꯕ ꯂꯥꯡꯈꯤꯕ ꯑꯁꯤꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯔꯦ ꯑꯐꯕꯇ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯕ ꯂꯥꯡꯕ ꯑꯗꯨ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯎꯔꯤꯕ ꯄꯥꯝꯂꯤꯕ ꯏꯟꯈꯠꯂꯛꯄꯒꯤ ꯊꯦꯡꯅꯕ ꯋꯥꯏꯅꯤꯡꯕ ꯃꯇꯝ ꯍꯥꯏꯕꯗꯨꯅꯤ ꯃꯨꯊꯤ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩ ꯆꯥꯛꯈꯨꯝꯗꯅ ꯃꯅꯥꯎ ꯅꯨꯄꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯊꯥꯕꯜ ꯃꯉꯥꯜ ꯃꯔꯛ ꯑꯗꯨꯗꯅ ꯃꯃꯥꯒ ꯁꯅꯥꯃꯇꯨꯝꯒꯅ ꯀꯟꯅ ꯁꯥꯟꯅꯔꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯦ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯀꯗꯥꯏ ꯁꯤꯡꯖꯨꯗꯣ ꯑꯩ ꯁꯨꯕꯤꯔꯛꯑꯒꯦ ꯊꯣꯏꯅꯨ ꯉꯥ ꯊꯣꯡꯕꯗꯣ ꯃꯊꯪ ꯍꯥꯞꯂꯛꯏ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤꯗꯨꯅ ꯈꯔ ꯍꯦꯟꯅ ꯍꯥꯞꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯇꯣꯝꯕꯅ ꯑꯣꯏꯅꯦ ꯁꯦ ꯇꯥꯆꯧꯒꯤꯁꯤꯗꯤ ꯑꯗꯨꯝ ꯈꯔ ꯍꯦꯟꯅ ꯍꯥꯞꯄꯤꯌꯨ ꯃꯥꯗꯤ ꯌꯥꯝ ꯆꯥꯖꯕꯅꯤ ꯊꯣꯏꯅꯨ ꯅꯣꯛꯇꯨꯅ ꯅꯪꯒꯤꯗꯅ ꯈꯔ ꯍꯦꯟꯅ ꯍꯥꯞꯅꯤꯡꯕ ꯅꯪꯇꯕꯨꯅ ꯈꯔ ꯍꯦꯟꯅ ꯄꯤꯖꯅꯤꯡ ꯇꯧꯕꯅꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯑꯣ ꯅꯪꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯅꯪꯉꯣꯟꯗꯅ ꯍꯦꯟꯅ ꯄꯤꯖꯅꯤꯡꯕ ꯑꯁꯤꯕꯨ ꯑꯉꯥꯎꯕꯤꯅꯦꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯦ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯅꯪꯒꯤ ꯏꯔꯥꯡ ꯇꯧꯐꯝꯗꯣ ꯑꯣꯟꯅꯔꯦ ꯍꯣꯔꯦꯟ ꯈꯪꯉꯤꯗꯅ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ ꯅꯨꯡꯁꯤꯔꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤ ꯈꯪꯉꯤꯗꯅ ꯏꯍꯦ ꯊꯣꯏꯅꯨ ꯅꯪꯁꯤꯗꯤ ꯈꯠꯈ꯭ꯔꯦꯍꯦ ꯂꯥꯏꯃ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯅꯣꯛꯃꯤꯟꯅꯩ ꯑꯅꯤ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯣ ꯃꯨꯊꯤ ꯂꯣꯏꯅ ꯇꯥꯏ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯍꯦꯔꯥ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯅꯤꯡꯉꯦꯗ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯒꯦꯗꯍꯦ ꯍꯦ ꯅꯨꯄꯥꯅꯕꯨ ꯈꯪ ꯑꯩꯁꯨ ꯅꯨꯄꯤ ꯁꯣꯏꯗꯅ ꯊꯤꯒꯦꯕ ꯑꯩ ꯅꯨꯄꯤ ꯊꯤꯗꯕ ꯌꯥꯗꯦ ꯑꯩ ꯊꯤꯒꯦꯕ ꯀꯔꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯃꯨꯊꯤ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯑꯃꯨꯛꯁꯨ ꯍꯤꯞꯊꯈꯤ ꯃꯊꯟꯇ ꯃꯑꯣꯟ ꯈꯟꯕ ꯍꯧꯔꯛꯏ ꯏꯃꯨꯡ ꯑꯁꯤꯗ ꯇꯣꯉꯥꯟꯅ ꯇꯥꯕꯒꯨꯝꯅ ꯑꯃꯨꯛꯁꯨ ꯐꯥꯎꯖꯩ ꯑꯇꯣꯝꯕꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯅ ꯂꯣꯏꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯆꯪꯗꯨꯅ ꯆꯥꯔꯨꯕ ꯑꯗꯨꯁꯨ ꯍꯥꯎꯋꯤ ꯍꯥꯎꯇꯦ
ꯑꯣꯛꯏ ꯑꯣꯛꯇꯦ ꯍꯥꯏꯕ ꯉꯝꯖꯗꯦ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯒꯤ ꯏꯇꯥꯏ ꯇꯥꯏꯌꯣꯟꯅꯕꯒꯨꯝ ꯃꯊꯟꯇ ꯐꯥꯎꯖꯔꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯀꯅꯥ ꯀꯅꯥꯒꯨꯝꯕꯗꯁꯨ ꯍꯦꯛ ꯍꯦꯛ ꯊꯣꯛꯄꯖꯥꯠꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯄꯥꯈꯪ ꯑꯣꯏꯕꯁꯤꯡꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯛꯂꯤꯕ, ꯌꯨꯝꯗ ꯂꯩꯅꯤꯡꯗꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯂꯤꯕ꯫ ꯐꯠꯇꯅ ꯇꯧꯔꯨꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯈꯣꯏꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯖꯔꯛꯏ꯫ ꯃꯗꯨꯅꯤ ꯃꯨꯊꯤꯗ ꯊꯣꯛꯂꯤꯕ꯫ ꯁꯅꯥꯔꯩ ꯐꯅ ꯉꯟꯅ ꯊꯔꯣꯒꯤꯗ ꯂꯥꯛꯏ꯫ ꯊꯔꯣ ꯁꯅꯥꯔꯩ ꯎꯕꯗ ꯉꯛꯅ "ꯀꯔꯤꯃꯨꯛ ꯂꯩꯔꯒꯦ? ꯀꯩ ꯋꯥꯇꯥꯅꯤꯒꯦ, ꯍꯟꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ? ꯑꯗꯨꯗꯤ ꯍꯥꯏꯗꯦꯗꯅ ꯑꯁꯨꯛ ꯉꯟꯅ ꯂꯥꯛꯄꯁꯤꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯉꯔꯥꯡ ꯀꯩ ꯍꯥꯏꯅꯈꯤꯒꯦ? ꯀꯩ ꯍꯥꯏꯅꯈꯤꯒꯦ? ꯑꯩꯗꯤ ꯀꯥꯎꯔꯦꯅ"꯫ ꯁꯅꯥꯔꯩ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯇꯞꯊꯗꯨꯅ "ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯒ ꯎꯅꯁꯤ ꯉꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕꯗꯣ"꯫ ꯊꯔꯣ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯅꯣꯛꯏ ꯑꯗꯨꯒ "ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯑꯗꯨꯒꯤ ꯋꯥꯕꯨ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯥꯕꯨ? ꯏꯕꯦꯝꯃ, ꯑꯩ ꯆꯤꯟ ꯄꯨꯊꯕ ꯉꯝꯃꯔꯣꯏ, ꯂꯥꯛꯑꯣ ꯌꯥꯝ ꯊꯨꯅ, ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯂꯩꯍꯟꯁꯦ"꯫ "ꯇꯟꯗꯦꯍꯦ, ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯕ ꯃꯤꯗꯨꯕꯨ"꯫ "ꯑꯗꯨꯕꯨ ꯈꯪꯅꯅꯕ ꯇꯤꯟꯅꯁꯦ ꯍꯥꯏꯔꯤꯁꯤꯅꯤ, ꯁꯨꯝ ꯇꯤꯟꯅꯕꯗꯒꯤꯗꯤ ꯑꯃ ꯑꯃꯗꯣ ꯈꯪꯉꯦꯗꯅ"꯫ "ꯑꯦ ꯅꯪꯗꯤ ꯌꯥꯝ ꯈꯠꯂꯤꯅ, ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯃꯤꯅ"꯫ "ꯍꯔꯦ, ꯍꯧꯕꯅ ꯅꯣꯏꯅ ꯍꯧꯔꯝꯃꯒ ꯍꯧꯖꯤꯛ ꯈꯛꯇꯗ ꯑꯩꯕꯨ ꯏꯔꯥꯡ ꯇꯧꯕꯤ ꯑꯃꯨꯛ ꯇꯥꯍꯜꯂꯤ꯫ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ, ꯇꯟꯕ ꯅꯣꯏꯗꯤꯅꯦ ꯂꯩꯍꯧꯔꯣ, ꯑꯩꯗꯤꯅꯦ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯔꯨꯕꯅꯤꯅ ꯊꯣꯛꯄ ꯇꯥꯕꯅꯤ, ꯏꯊꯟꯇ ꯑꯣꯏꯔꯁꯨ"꯫ ꯁꯅꯥꯔꯩ ꯁꯥꯎꯁꯟꯅꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯊꯔꯣ ꯁꯅꯥꯔꯩꯕꯨ ꯈꯥꯝꯗꯨꯅ "ꯍꯣ ꯏꯕꯦꯝꯃ, ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ, ꯌꯥꯝ ꯉꯜꯂꯤ, ꯀꯣꯟꯅꯅꯦ ꯇꯞꯅ ꯊꯣꯛꯁꯤ"꯫ ꯁꯅꯥꯔꯩ ꯅꯣꯛꯐꯦꯠ ꯇꯧꯅ "ꯑꯗꯨ ꯍꯥꯏꯌꯨꯗꯅ"꯫ "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯔꯣ, ꯉꯔꯥꯡꯒꯤ ꯅꯨꯄꯥ ꯑꯃꯗꯨꯗꯤ ꯃꯨꯠꯇꯛꯀ ꯇꯧꯔꯒ ꯔꯥꯁꯤꯒ ꯂꯩꯇ꯭ꯔꯣ? ꯑꯃ ꯃꯊꯤ ꯆꯤꯠꯂꯦ ꯍꯥꯏꯕꯗꯨꯔꯣ? ꯍꯣꯏ ꯃꯥꯗꯣ"꯫ "ꯅꯪꯗꯤ ꯌꯥꯝ ꯃꯨꯟꯅꯕꯨ ꯌꯦꯡꯉꯝꯃꯤꯅꯦ"꯫ "ꯏꯕꯦꯝꯃ, ꯋꯥ ꯂꯥꯡꯒ ꯌꯥꯝꯅ ꯉꯥꯡꯖꯗꯕꯗꯨꯗ ꯌꯦꯡꯉꯤꯅꯤ ꯈꯪꯉꯕ"꯫ "ꯅꯪ ꯃꯗꯨ ꯑꯣꯏꯅ ꯐꯥꯔꯒꯦ ꯍꯥꯏꯔꯣ"? "ꯈꯪꯗꯦꯗ, ꯑꯍꯥꯟꯕ ꯁꯩꯍꯧꯕꯅꯤꯅ ꯑꯐꯕꯁꯨ ꯍꯦꯛꯇ ꯊꯣꯛꯍꯟꯅꯤꯡꯕ, ꯑꯍꯥꯟꯕ ꯐꯔꯗꯤ ꯑꯀꯣꯟꯕꯁꯨ ꯐꯩ ꯍꯥꯏꯌꯦ"꯫ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗꯤ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ, ꯁꯥꯔꯤꯕ ꯋꯥꯔꯤꯗꯤ ꯆꯍꯤ 30ꯒ ꯁꯨꯔꯕ ꯑꯁꯤꯉꯥꯏ꯫ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯒꯠꯂꯛꯄꯒꯤ ꯑꯍꯜ ꯌꯥꯝꯅ ꯁꯥꯖꯅꯤꯡꯕ, ꯂꯩꯁꯥꯕꯤ ꯐꯥꯅꯤꯡꯕ ꯑꯁꯤꯗꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ, ꯃꯍꯧꯁꯥꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯁꯅꯥꯔꯩ ꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯈꯔ ꯈꯤꯠ ꯑꯃꯨꯛ ꯍꯦꯜꯂꯤ ꯈꯠꯂꯤꯕ ꯂꯥꯡꯂꯤꯕ꯫ ꯊꯔꯣ ꯁꯅꯥꯔꯩꯅ ꯍꯥꯏꯃꯟꯕꯗꯒꯤ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯅꯥꯔꯩ ꯃꯌꯨꯝꯗꯒꯤ ꯀꯦꯕ ꯌꯥꯕ ꯀꯦꯔꯒ ꯂꯥꯛꯂꯕꯃꯛ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯊꯔꯣꯗ ꯍꯥꯏꯔꯛꯏ "ꯀꯗꯥꯏꯅꯣ? ꯃꯥꯏꯉꯧꯕꯤꯗꯨꯁꯨ ꯈꯤꯇ ꯇꯩꯒꯦ ꯑꯩꯁꯨ"꯫ "ꯌꯥꯔꯦꯍꯦ, ꯈꯔ ꯇꯩꯔꯗꯤ ꯍꯣꯔꯦꯟ ꯃꯆꯤ ꯃꯆꯤ ꯃꯥꯏ ꯂꯥꯡꯖꯔꯛꯆꯅꯤ"꯫ "ꯂꯥꯡꯉꯣꯏꯍꯦ, ꯆꯨ ꯃꯍꯤꯗꯣ ꯐꯖꯅ ꯇꯩꯈ꯭ꯔꯕꯅꯤ"꯫ ꯁꯅꯥꯔꯩ ꯃꯃꯥꯏ ꯑꯗꯨ ꯀꯦꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯡꯁꯦꯜ ꯑꯗꯨꯒ ꯃꯊꯟꯇ ꯑꯃꯨꯛ ꯌꯦꯡꯖꯗꯨꯅ꯫ "ꯇꯁ, ꯁꯤ ꯑꯣꯏꯗꯤ ꯐꯖꯔꯦꯗꯅ, ꯁꯤꯗ ꯉꯥꯎꯗ꯭ꯔꯕꯗꯤ ꯉꯥꯎꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ"꯫ "ꯏꯕꯦꯝꯃ, ꯈꯤꯠꯈꯠꯂꯅꯨ, ꯑꯩꯗꯤꯅꯦ ꯅꯨꯄꯥꯁꯤꯡꯗꯣ ꯃꯆꯥꯕꯨ ꯐꯅ ꯆꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ"꯫ "ꯆꯥꯎꯒꯦ ꯆꯥꯎꯁꯅꯨ ꯀꯩꯅꯣ, ꯂꯩꯗꯧꯁꯨ ꯅꯠꯇꯦ, ꯆꯥꯕ ꯌꯥꯕ ꯈꯔ, ꯈꯪꯕ ꯌꯥꯕ ꯃꯍꯥꯎ ꯈꯔ ꯑꯗꯨ ꯈꯪꯁꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ"꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯛ ꯃꯆꯤꯟ ꯍꯦꯛ ꯌꯧꯕꯒ ꯃꯨꯊꯤ ꯑꯃꯗꯤ ꯀꯣꯛꯐꯥꯏ ꯂꯩꯔꯝꯕꯗꯨꯗ ꯊꯔꯣ ꯅꯣꯛꯇꯨꯅ "ꯍꯩꯃꯥ, ꯑꯋꯣꯏ ꯇꯥꯈꯩꯒ ꯂꯩꯔꯝꯃꯦ ꯋꯥꯅꯤ"꯫ "ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ, ꯁꯅꯥꯔꯩ ꯑꯩꯒꯤ ꯂꯩꯅꯝꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯅꯥꯊꯩꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯦ"꯫ ꯑꯅꯤꯗꯨꯁꯨ ꯁꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯨꯊꯤ ꯃꯃꯥꯏ ꯑꯗꯨ ꯔꯨꯃꯥꯟ ꯑꯗꯨꯅ ꯁꯠ ꯇꯩꯊꯣꯛꯇꯨꯅ "ꯀꯣꯛꯐꯥꯏ, ꯌꯧꯁꯤꯜꯂꯛꯑꯦ. ꯑꯗꯣ ꯍꯣꯔꯦꯟ ꯅꯪꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯀꯅꯨꯀꯣ, ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯧꯕ ꯏꯪꯒꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯠ ꯇꯧꯔꯛꯀꯗꯕ"꯫ "ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯇꯧꯔꯗꯕꯅꯤ꯫ ꯑꯗꯣ ꯀꯣꯛꯐꯥꯏ, ꯀꯔꯝꯕꯅꯣ ꯑꯩꯅ ꯀꯣꯏꯗꯣꯏꯁꯦ"? "ꯈꯪꯗꯦꯗ, ꯌꯥꯔꯛꯄ ꯑꯃ ꯍꯦꯛꯇ ꯀꯣꯏꯔ ꯂꯣꯏꯔꯦ"꯫ "ꯐꯔꯦꯅꯦ, ꯑꯃ ꯍꯦꯛꯇ ꯌꯥꯔꯦꯅꯦ"꯫ ꯀꯣꯛꯐꯥꯏꯅ ꯍꯥꯟꯅ ꯍꯔꯥꯎꯅ "ꯏꯕꯦꯝꯃꯁꯤꯡ ꯊꯣꯛꯇꯤ ꯊꯣꯛꯄꯤꯔꯛꯑꯦꯗꯅ"꯫ ꯁꯅꯥꯔꯩ ꯔꯥꯁꯤ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ "ꯇꯥꯗ, ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯊꯥꯖꯕꯤꯗꯕꯒꯤ ꯋꯥꯔꯣ? ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯊꯝꯕꯤꯌꯣ, ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯑꯁꯤꯒꯤ ꯅꯥꯇꯣꯟ ꯆꯥꯕꯤ ꯂꯩꯔꯥꯡꯁꯤꯡꯗꯨ ꯅꯠꯆꯗꯤꯌꯦ"꯫ ꯀꯣꯛꯐꯥꯏ ꯈꯨꯕꯥꯛ ꯑꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯈꯨꯗꯨꯅ "ꯕꯥ, ꯋꯥꯍꯩꯁꯤ ꯐꯥꯎꯕꯗꯤ ꯁꯨꯝꯍꯠꯂꯤꯌꯦ ꯏꯕꯦꯝꯃ, ꯅꯠꯇꯦ, ꯅꯈꯣꯏ ꯁ꯭ꯋꯥꯏꯁꯤꯕꯨ ꯆꯥꯐꯝ ꯊꯛꯐꯝꯒ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ"? "ꯀꯩꯗꯧ ꯂꯩꯇꯅꯤ? ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯆꯉꯥꯡ ꯒ꯭ꯂꯥꯁ ꯑꯃꯇꯪ"꯫ "ꯌꯥꯏꯌꯦ, ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯛꯇꯦ ꯍꯥꯏꯅꯤ"꯫ ꯃꯌꯥꯝ ꯑꯗꯨ ꯄꯣꯠꯐꯝ ꯐꯝꯂꯤꯕꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯊꯛꯄ ꯌꯥꯕ ꯆꯥꯅꯕ ꯇꯧꯔꯛꯏ꯫ ꯀꯣꯛꯐꯥꯏꯅ ꯑꯃꯨꯛꯁꯨ "ꯆꯥꯁꯨ ꯆꯥꯔꯤ, ꯑꯗꯨꯕꯨ ꯀꯩꯅꯣꯝꯇ"꯫ "ꯀꯔꯤ ꯍꯪꯕꯤꯒꯦ ꯍꯥꯏꯕꯅꯣ ꯇꯥꯗ? ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯁꯠ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯌꯥꯝꯅ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯅꯒꯨꯝꯁꯤ"꯫
ꯏꯕꯦꯝꯃ ꯈꯣꯏꯒꯤ ꯃꯤꯡꯕꯨ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯇꯥꯗ ꯑꯩꯒꯤꯅ ꯁꯅꯥꯔꯩ ꯃꯥꯒꯤꯅ ꯊꯔꯣ ꯁꯪꯕꯤ ꯑꯗꯣ ꯇꯥꯗ ꯈꯣꯏꯒꯤꯗꯤ ꯀꯔꯤ ꯀꯔꯤ ꯀꯧꯒꯦ ꯏꯕꯦꯝꯃ ꯑꯩꯒꯤꯅ ꯀꯣꯛꯐꯥꯏ ꯑꯗꯨꯒ ꯃꯥꯒꯤꯅ ꯃꯨꯊꯤ ꯊꯔꯣꯅ ꯑꯣꯏꯅ ꯀꯔꯤꯅꯣꯅꯦ ꯇꯥꯗ ꯃꯤꯡꯕꯨ ꯀꯣꯛꯐꯥꯏ ꯍꯥꯏꯔꯤꯁꯤꯕꯣ ꯏꯕꯦꯝꯃ ꯃꯌꯥꯝꯅ ꯀꯧꯅꯗꯕ ꯃꯤꯡ ꯀꯧꯕꯁꯦ ꯑꯐꯥꯎꯕ ꯃꯤ ꯑꯣꯏꯒꯜꯂꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯇꯥꯗ ꯈꯣꯏꯁꯦ ꯑꯐꯥꯎꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯒꯗꯧꯔꯤꯅ ꯃꯥꯅꯤ ꯏꯕꯦꯝꯃ ꯃꯥꯒꯤꯁꯨ ꯁꯛꯀ ꯃꯤꯡꯒ ꯑꯗꯨꯝ ꯆꯥꯟꯅꯕꯅꯤ ꯄꯛꯆꯕꯅꯤ ꯑꯩꯅ ꯈꯜꯂꯦꯕ ꯇꯥꯗ ꯑꯃꯁꯦ ꯏꯀꯥꯏ ꯊꯤꯒꯟꯕ ꯈꯣꯏꯃꯨ ꯃꯥꯜꯂꯦꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ ꯉꯁꯤ ꯉꯔꯥꯡꯇ ꯊꯦꯡꯅꯕ ꯑꯣꯏꯔꯒꯁꯨ ꯀꯌꯥꯗ ꯊꯨꯅ ꯅꯛꯁꯤꯟꯅꯅ ꯂꯣꯏꯅꯅ ꯇꯤꯟꯅꯔꯤꯕ ꯑꯁꯨꯝꯅ ꯁꯨꯝ ꯅꯛꯁꯤꯟꯅꯕ ꯑꯁꯤꯅ ꯃꯨꯊꯤ ꯑꯃꯗꯤ ꯁꯅꯥꯔꯩ ꯃꯈꯣꯏꯒꯤ ꯃꯄꯥ ꯁꯦꯝꯅꯈ꯭ꯔꯦ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯀꯔꯤꯒꯤꯁꯨ ꯑꯣꯏꯗꯅꯤꯡꯉꯥꯏ ꯂꯩ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯃꯄꯥ ꯆꯥꯅꯕ ꯊꯤꯅꯔꯤꯕ ꯉꯥꯛꯇꯅꯤ ꯀꯨꯏꯗ꯭ꯔꯦ ꯀꯨꯝ ꯑꯃꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯉꯥꯏꯖꯔꯛꯄ ꯍꯤꯌꯥꯡꯒꯩꯒꯤ ꯆꯥꯛꯀꯧꯕ ꯊꯔꯣ ꯁꯅꯥꯔꯩꯒꯤꯗ ꯂꯥꯛꯏ ꯁꯅꯥꯔꯩ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤ ꯂꯥꯏꯕꯨ ꯁꯤꯔꯕꯖꯥꯠꯅꯣ ꯐꯤꯗ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯅ ꯏꯕꯦꯝꯃ ꯗꯟꯗꯤꯒꯤ ꯁꯥꯔꯤꯕ ꯐꯤꯅꯤ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯕ ꯑꯩꯅ ꯇꯟꯗꯨꯅ ꯐꯤ ꯑꯣꯏꯅ ꯁꯥꯖꯒꯦꯅ ꯁꯥꯔꯤꯅꯤ ꯑꯗꯣ ꯇꯟꯅ ꯇꯧꯕꯒꯤꯔꯗꯤ ꯈꯪꯗꯦꯕꯀꯣ ꯂꯪ ꯇꯠꯈꯤꯕꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯏꯁ ꯅꯇꯟ ꯇꯜꯂꯗꯤ ꯇꯧ ꯇꯥꯕ ꯂꯥꯏꯅ ꯋꯥꯔꯛꯏꯅꯦ ꯀꯂꯛꯇꯨꯝ ꯄꯦꯜꯂꯤ ꯅꯠꯇꯦ ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯆꯥꯛꯀꯧꯕꯒꯝꯇ ꯆꯠꯂꯣꯏꯗ꯭ꯔꯣ ꯀꯩꯗꯧ ꯆꯠꯇꯅꯤ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯂꯤꯠꯅꯕ ꯐꯨꯔꯤꯠꯄꯨ ꯂꯩꯖꯔꯕꯣ ꯀꯥꯏꯗꯩꯅꯣꯗ ꯑꯗꯨꯅ ꯉꯁꯤ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯩꯈ꯭ꯔꯗꯤ ꯀꯩꯊꯦꯜꯗꯣ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯃꯔꯣꯏ ꯋꯥꯠꯂꯤꯉꯩꯁꯤꯗ ꯂꯩꯍꯧꯔꯨꯔꯁꯤ ꯏꯃꯥꯈꯣꯏꯒ ꯆꯠꯂꯒ ꯂꯩꯕꯗꯣ ꯄꯣꯠ ꯈꯟꯐꯝ ꯈꯪꯗꯦ ꯇꯜꯂꯦꯕ ꯌꯥꯝꯅ ꯑꯁ ꯅꯪꯅ ꯑꯗꯨꯒꯤ ꯋꯥꯔꯤꯕ ꯅꯠꯇꯦ ꯂꯩꯁꯥꯕꯤꯅ ꯁꯤꯜꯒ ꯇꯤꯡꯕ ꯃꯈꯩ ꯐꯨꯔꯤꯠ ꯂꯩꯗꯣꯏꯕ ꯑꯗꯨꯅ ꯀꯅꯥꯅ ꯂꯤꯠꯅꯒꯦꯕ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯊꯔꯣ ꯁꯅꯥꯔꯩꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯧꯁꯤꯟꯐꯝ ꯈꯪꯗꯦ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯁꯝꯅꯗꯕꯩ ꯋꯥ ꯅꯠꯇꯤꯌꯦ ꯑꯄꯪꯕꯤ ꯑꯩꯈꯣꯏꯅ ꯂꯩꯗꯧꯁꯨ ꯅꯠꯇꯦ ꯐꯨꯔꯤꯠꯇꯣ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠꯄꯨ ꯑꯩꯈꯣꯏꯅ ꯂꯩꯗꯅ ꯀꯅꯥꯅ ꯂꯩꯗꯧꯔꯤꯒꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯁꯅꯥꯔꯩ ꯃꯈꯨꯠ ꯑꯗꯨꯅ ꯃꯆꯤꯟꯗ ꯊꯝꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯄꯥꯕ ꯇꯥꯈꯤꯅꯤ ꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯣ ꯑꯗꯨꯒ ꯍꯥꯏꯕꯤꯒꯦ ꯊꯔꯣ ꯃꯥꯁꯨ ꯁꯅꯥꯔꯩꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯝ ꯇꯧꯏ ꯁꯅꯥꯔꯩ ꯊꯔꯣꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯍꯣꯔꯦꯟꯅꯦ ꯇꯥꯗ ꯃꯨꯊꯤ ꯍꯣꯏ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯤ ꯃꯣꯏꯗ ꯂꯩꯍꯟꯁꯦꯕ ꯇꯜꯂꯤꯗ ꯃꯤꯅ ꯐꯨꯔꯤꯠ ꯑꯃ ꯐꯥꯎꯕ ꯂꯩꯔꯒ ꯂꯤꯠꯄ ꯉꯝꯗꯕ ꯃꯥꯜꯂꯝꯒꯅꯤ ꯑꯔꯥꯛꯄ ꯈꯨꯗꯤꯡꯒꯤꯁꯨ ꯑꯗꯨ ꯆꯥꯅꯤꯡꯉꯦ ꯑꯗꯥ ꯆꯥꯅꯤꯡꯉꯦꯅ ꯂꯩꯍꯜꯂꯤ ꯑꯩꯈꯣꯏꯅ ꯂꯩꯍꯜꯂꯤ ꯃꯌꯥꯝꯁꯦ ꯀꯌꯥꯝ ꯌꯥꯝꯃꯦ ꯏꯁ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯑꯗꯨꯗ ꯇꯧꯖꯒꯦꯅ ꯃꯣꯏꯁꯨ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯑꯣꯏꯗꯤ ꯐꯩ ꯃꯤ ꯁꯦꯜꯒ ꯑꯝꯇ ꯇꯨꯡꯕ ꯉꯝꯃꯝꯃꯔꯣꯏ ꯉꯝꯗ꯭ꯔ ꯇꯣꯛꯁꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯍꯣꯔꯦꯟ ꯃꯥꯒ ꯑꯣꯏꯅ ꯆꯠꯂꯒ ꯂꯩꯔꯨꯅꯤ ꯁꯦꯜꯁꯨ ꯂꯩꯇꯦ ꯐꯨꯔꯤꯠ ꯂꯩꯅꯕ ꯀꯥꯏꯅ ꯂꯩꯍꯜꯂꯨ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯤꯒꯤ ꯃꯔꯜ ꯌꯥꯝꯅ ꯆꯥꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯣꯡꯃ ꯅꯍꯥꯟꯗꯒꯤ ꯊꯥꯗꯔꯛꯂꯤꯕ ꯄꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯃꯜ ꯂꯧꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯅꯪ ꯁꯅꯥꯔꯩ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯦꯟꯗꯨꯅ ꯑꯁ ꯌꯥꯔꯦ ꯇꯣꯛꯑꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯋꯥꯔꯦ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯕꯤꯒ ꯌꯥꯝ ꯁꯥꯔꯅꯨ ꯆꯠꯂꯣ ꯍꯣꯔꯦꯟ ꯑꯣꯏꯅ ꯂꯩꯔꯨꯁꯤ ꯆꯠꯂꯣꯕ ꯃꯤꯅ ꯆꯠꯂꯣ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯊꯔꯣꯕꯨ ꯅꯝꯗꯅ ꯆꯠꯍꯟꯈꯤꯕꯅ ꯊꯔꯣ ꯃꯥꯁꯨ ꯐꯅ ꯌꯥꯅꯤꯡꯗꯕ ꯑꯣꯏꯔꯒꯁꯨ ꯁꯅꯥꯔꯩ ꯃꯥꯒꯤ ꯆꯀ꯭ꯔꯤ ꯏꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯦꯛꯇ ꯃꯌꯥꯈꯤ ꯁꯅꯥꯔꯩ ꯑꯃꯗꯤ ꯊꯔꯣ ꯃꯨꯊꯤꯈꯣꯏ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯆꯥꯅꯤꯡꯕ ꯂꯩꯅꯤꯡꯕ ꯈꯨꯗꯤꯡ ꯃꯈꯣꯏꯗ ꯑꯗꯨꯝ ꯂꯩꯍꯜꯂꯤ ꯀꯨꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯔꯛ ꯑꯁꯤꯗ ꯁꯅꯥꯔꯩꯅ ꯈꯔ ꯈꯤꯠ ꯍꯦꯜꯂꯤ ꯂꯩꯍꯟꯕ ꯆꯥꯊꯣꯛꯄ ꯃꯨꯊꯤ ꯀꯣꯝꯒꯤ ꯅꯥꯀꯜꯁꯤꯡ ꯑꯗꯨ ꯀꯟꯅ ꯈꯣꯝꯒꯠꯄ ꯂꯥꯛꯅꯔꯤ ꯀꯣꯛꯐꯥꯏꯅ ꯍꯣꯕꯦ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯨꯊꯤ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯁꯦꯡꯗꯨꯅ ꯊꯋꯥ ꯁꯥꯗꯅ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯁꯛ ꯐꯖꯕ ꯅꯠꯇꯦ ꯃꯇꯝꯁꯦ ꯀꯗꯥꯏ ꯌꯧꯔꯒꯦꯕ ꯅꯪ ꯈꯪꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯍꯣ ꯑꯗꯨꯕꯨ ꯀꯔꯤꯅꯣꯕ ꯉꯁꯤ ꯅꯠꯇ꯭ꯔꯣ ꯁꯅꯥꯔꯩ ꯃꯈꯣꯏꯗ ꯂꯥꯛꯀꯦꯅ ꯍꯥꯏꯔꯝꯕꯗꯨꯕꯣ ꯑꯁ ꯑꯩ ꯆꯠꯂꯔꯣꯏꯗ ꯅꯪ ꯆꯠꯀꯦꯁꯨ ꯆꯠꯂꯨꯔꯣ ꯁꯤꯗꯤ ꯉꯥꯎꯏꯅꯦ ꯉꯝꯗ꯭ꯔꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯅꯪ ꯆꯠꯂꯨꯔꯣ ꯍꯩ ꯑꯉꯥꯎꯕ ꯉꯁꯤꯁꯨ ꯆꯠꯇ꯭ꯔꯗꯤ ꯂꯩꯇ ꯇꯔꯛ ꯀꯣꯏꯖꯔꯤꯕꯗꯣ ꯃꯤꯅ ꯑꯃꯨꯛ ꯁꯠꯈꯤꯕ ꯇꯥꯔꯦꯅꯦ ꯁꯠꯀꯦ ꯁꯠꯂꯁꯅꯨ ꯑꯩ ꯉꯝꯗ꯭ꯔꯦ ꯌꯦꯡꯉꯨ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯀꯣꯝꯒꯤ ꯃꯄꯥꯁꯤꯡ ꯑꯁꯦ ꯄꯣꯠ ꯊꯥꯖꯤꯟꯒꯦꯅ ꯇꯧꯔꯤꯕꯅꯤ ꯑꯔꯩꯕ ꯁꯦꯜ ꯃꯈꯩ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯄꯣꯠ ꯆꯩ ꯊꯥꯔꯒ ꯑꯃꯨꯛ ꯇꯥꯜꯂꯒꯦ ꯍꯩ ꯑꯉꯥꯎꯕ ꯒꯙꯥ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯀꯤꯊꯨꯝ ꯄꯨꯕꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯅꯗꯤ ꯌꯥꯔꯣꯏ ꯅꯨꯄꯤ ꯀꯣꯏꯕ ꯍꯥꯏꯕꯁꯦ ꯁꯦꯜ ꯌꯥꯝꯅ ꯆꯪꯈ꯭ꯔꯕ ꯑꯩꯈꯣꯏꯗꯤ ꯆꯪꯕꯨ ꯆꯪꯃꯟꯗ꯭ꯔꯕꯅꯤ
ꯑꯣ ꯑꯗꯨꯅꯕꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯁꯨ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯇꯣꯛꯑꯁꯦ ꯆꯠꯂꯒꯨꯝꯁꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯁ ꯑꯗꯨ ꯌꯥꯔꯣꯏꯕꯁꯦ ꯂꯣꯏꯁꯜꯂꯣ ꯑꯝꯇ ꯆꯠꯂꯣꯁꯦ ꯉꯝꯃꯣꯏ ꯑꯩ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ ꯍꯣꯔꯦꯟ ꯑꯗꯨ ꯆꯥꯒꯦ ꯑꯗꯨ ꯂꯩꯔꯝꯃꯨ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯃꯤ ꯃꯃꯥꯡꯗ ꯂꯩꯗꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯑꯩ ꯉꯝꯃꯣꯏꯕ ꯑꯣ ꯁꯦꯜꯒꯤ ꯋꯥꯗꯤꯅꯦ ꯑꯩꯉꯣꯟꯗ ꯗꯃꯥ ꯑꯃ ꯌꯥꯎꯔꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯃꯁꯤꯅ ꯑꯗꯨꯝ ꯇꯧꯔꯁꯦꯕ ꯅꯪ ꯁꯦꯡꯉꯦꯃꯤ ꯅꯪ ꯁꯦꯜ ꯌꯥꯎꯔꯦꯀꯣ ꯍꯣꯏꯕ ꯌꯥꯎꯔꯦꯕ ꯐꯔꯦ ꯌꯥꯎꯔꯗꯤ ꯍꯣꯔꯦൻ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯐꯩ ꯍꯥꯏꯔꯛꯑꯗꯤꯅꯦ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯑꯩ ꯇꯧꯒꯦꯁꯦ ꯂꯥꯛꯑꯣ ꯀꯣꯛꯐꯥꯏꯅ ꯉꯝꯗꯨꯅ ꯃꯨꯊꯤꯕꯨ ꯅꯝꯗꯨꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯅꯤꯗꯨꯁꯨ ꯃꯨꯊꯤ ꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯁꯅꯥꯔꯩ ꯍꯔꯥꯎꯅ ꯈꯔ ꯊꯨꯅ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯀꯩꯊꯦꯜ ꯆꯠꯄ ꯊꯦꯡꯈꯤꯕ ꯇꯥꯔꯦꯕ ꯁꯅꯥꯔꯦ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯨ ꯃꯤ ꯁꯦꯜ ꯌꯥꯎꯔꯝꯅꯤ ꯌꯥꯎꯔꯝꯃꯣꯏ ꯈꯪꯕꯁꯨ ꯅꯠꯇꯅ ꯁꯅꯥꯔꯩ ꯃꯈꯨꯠꯇꯨ ꯅꯣꯏꯗꯨꯅ ꯉꯥꯏꯉꯝꯗꯅ ꯍꯔꯥꯎꯅ ꯈꯪꯗꯦ ꯑꯩꯗꯤ ꯃꯉꯣꯟꯗ ꯑꯣꯏꯅ ꯂꯩꯍꯜꯂꯅꯤ ꯊꯔꯣ ꯐꯅ ꯀꯟꯅ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯔꯩ ꯊꯔꯣꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯇꯥꯗꯦ ꯑꯅꯤꯗꯨꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯁꯅꯥꯔꯩ ꯆꯦꯟꯁꯤꯟꯗꯨꯅ ꯇꯥꯃꯨꯊꯤ ꯀꯩꯗꯧ ꯊꯦꯡꯉꯩꯅꯣ ꯑꯩꯗꯣ ꯊꯕꯛ ꯈꯔ ꯇꯧꯕ ꯑꯗꯨꯅꯅꯦ ꯈꯔ ꯉꯟꯅ ꯂꯥꯛꯀꯦ ꯍꯥꯏꯗꯦ ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯉꯥꯏꯕꯗ ꯀꯌꯥ ꯋꯥꯔꯨꯔꯦ ꯀꯣꯛꯐꯥꯏꯅ ꯅꯣꯛꯇꯨꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯩꯈꯣꯏꯁꯨ ꯌꯧꯖꯔꯛꯂꯤꯕꯁꯤꯗꯤ ꯑꯗꯨꯕꯨꯗꯤ ꯂꯥꯛꯄ ꯀꯣꯛꯐꯥꯏ ꯊꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯏꯕꯁꯤꯕꯨ ꯌꯥꯝ ꯋꯥꯕ꯭ꯔꯅꯦ ꯋꯥꯗꯦꯗ ꯀꯩꯗꯧꯕꯩ ꯋꯥꯗꯣꯏꯅꯣ ꯁꯅꯥꯔꯩ ꯍꯥꯏꯅꯔꯤꯕ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯇꯥꯗꯅ ꯇꯥꯃꯨꯊꯤ ꯂꯥꯛꯑꯣ ꯀꯩꯊꯦꯜ ꯆꯠꯂꯨꯔꯁꯤ ꯃꯨꯊꯤ ꯏꯉꯥꯎ ꯉꯥꯎꯅ ꯍꯥ ꯀꯩꯊꯦꯜꯗꯕ ꯀꯩꯊꯦꯜꯗꯗꯤ ꯀꯩꯗꯧꯔꯨꯁꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯆꯥꯛꯀꯧꯕ ꯀꯨꯏꯗ꯭ꯔꯦ ꯀꯩꯝꯇ ꯂꯩꯕꯤꯔꯔꯣꯏ ꯍꯥꯏꯔꯣ ꯆꯥꯛꯀꯧꯕꯕ ꯆꯥꯛꯀꯧꯕꯗꯕꯨ ꯀꯣꯏꯅꯕ ꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯩꯅꯕ꯭ꯔꯅꯦ ꯑꯁ ꯂꯩꯅꯕ ꯂꯩꯅꯗꯕ ꯑꯗꯨ ꯑꯗꯥ ꯑꯝꯇ ꯈꯪꯗꯦ ꯑꯩ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯅꯤ ꯐꯨꯔꯤꯠ ꯑꯝꯇ ꯂꯩꯕꯤꯌꯨ ꯂꯥꯎ ꯂꯥꯛꯑꯣꯕ ꯁꯅꯥꯔꯩ ꯃꯨꯊꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯁꯅꯥꯔꯩꯅ ꯊꯔꯣꯗ ꯊꯔꯣ ꯅꯣꯏꯒꯤꯗꯤ ꯂꯩꯔꯣꯏꯗ꯭ꯔꯣ ꯇꯥ ꯀꯣꯛꯐꯥꯏ ꯅꯪꯁꯨ ꯊꯔꯣꯒꯤ ꯑꯃ ꯂꯩꯕꯤꯌꯨ ꯀꯩꯅꯣ ꯀꯣꯛꯐꯥꯏ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯀꯔꯤ ꯃꯥꯒꯤꯁꯨꯕ ꯍꯣꯏ ꯂꯩꯗꯣꯏꯅꯤ ꯇꯥꯃꯨꯊꯤ ꯇꯨ ꯇꯥ ꯀꯣꯛꯐꯥꯏꯁꯨ ꯂꯩꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯒꯤꯁꯨ ꯂꯩꯕꯤꯌꯨꯀꯣ ꯁꯅꯥꯔꯩ ꯃꯨꯊꯤꯅ ꯋꯥ ꯑꯃꯇ ꯈꯨꯝꯕꯒ ꯅꯪꯗꯦ ꯃꯨꯊꯤꯕꯨ ꯍꯦꯛꯇ ꯆꯤꯡꯂꯒ ꯄꯨꯔꯒ ꯂꯥꯛꯏ ꯀꯩꯊꯦꯜ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯨꯊꯤ ꯃꯊꯥ ꯁꯥꯕꯁꯨ ꯍꯦꯟꯒꯠꯂꯛꯏ ꯁꯅꯥꯔꯩ ꯌꯣꯜꯂꯤꯕ ꯐꯨꯔꯤꯠ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯋꯥ ꯑꯁꯤꯗꯤ ꯐꯖꯕ ꯉꯥꯛꯇ ꯑꯩꯗꯤ ꯂꯣꯏꯅ ꯄꯥꯝꯃꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯥꯃꯨꯊꯤ ꯍꯣꯔꯦꯟ ꯁꯦꯜ ꯂꯦꯝꯃꯗꯤ 2 ꯂꯩꯒꯦꯀꯣ ꯀꯣ ꯍꯣꯏ ꯍꯥꯏꯌꯣ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯡꯈꯨꯝ ꯈꯨꯝꯗ꯭ꯔꯤꯗꯨꯕꯣ ꯃꯨꯊꯤ ꯃꯊꯥ ꯁꯥꯅ ꯃꯆꯤꯟ ꯑꯗꯨ ꯂꯦꯡꯂꯛꯏ ꯁꯅꯥꯔꯩ ꯉꯥꯏꯈꯣ ꯃꯤꯁꯦ ꯈꯨꯗꯥꯡꯁꯦ ꯑꯝꯇ ꯊꯥꯗꯣꯛꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦꯕ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯁꯠ ꯍꯥꯏꯔꯣ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯄꯥꯏꯔꯤ ꯆꯥꯅ ꯑꯝꯇ ꯊꯥꯗꯣꯛ ꯌꯦꯡꯉꯣꯏ ꯂꯩꯔꯁꯨ ꯍꯌꯦꯡ ꯂꯩꯔꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩꯁꯦ ꯁꯦꯜ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ ꯍꯌꯦꯡ ꯂꯩꯔꯁꯤ ꯁꯅꯥꯔꯩ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯇꯨꯅ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯑꯝꯇ ꯂꯩꯕꯤꯔꯅꯨ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕꯗ ꯍꯔꯥꯎ ꯑꯃꯨꯛꯇꯁꯨ ꯌꯥꯎꯗꯅ ꯂꯩꯒ ꯂꯩꯇꯦꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯌꯦꯡꯋꯥꯏ ꯑꯩ ꯀꯃꯥꯏꯅ ꯊꯥꯛꯇꯣꯏꯅꯣ ꯑꯩ ꯅꯉꯣꯟꯗꯒ ꯑꯝꯇ ꯂꯩꯔꯔꯣꯏ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯏꯍꯦ ꯅꯪꯗ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯑꯗꯨꯝ ꯀꯥꯟꯗ ꯑꯩꯅ ꯂꯩꯊꯕ ꯃꯌꯥꯝꯗꯨ ꯌꯦꯡꯉꯨ ꯅꯪ ꯐꯤꯔꯣꯜꯒ ꯍꯥꯐꯝꯒ ꯑꯝꯇ ꯂꯩꯒꯗꯕ ꯅꯠꯇꯦ ꯌꯥꯔꯦ ꯈꯪꯉꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝꯇ ꯂꯩꯌꯨ ꯌꯥꯗꯕ ꯅꯪꯅ ꯀꯔꯤ ꯂꯩꯗꯣꯏꯕ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯁꯅꯥꯔꯩ ꯅꯪꯁꯨ ꯑꯩꯅ ꯐꯅ ꯌꯥꯝꯅꯗꯤ ꯅꯪꯒꯤ ꯂꯩꯕꯅꯤ ꯀꯔꯤ ꯅꯪꯅ ꯀꯔꯤ ꯂꯩꯕꯤꯗꯨꯅ ꯐꯅ ꯌꯥꯝꯅ ꯂꯩꯕꯅꯤ ꯀꯥꯏꯅ ꯌꯥꯔꯦ ꯅꯪ ꯉꯁꯤꯗꯒꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯛꯅꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯁꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯨꯊꯤ ꯃꯊꯥ ꯁꯥꯅ ꯃꯊꯟꯇ ꯃꯁꯤ ꯈꯪꯗꯅ ꯑꯩꯅ ꯂꯥꯛꯀꯨꯝꯁꯦꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯦꯕ ꯅꯨꯄꯤ ꯀꯣꯏꯕꯕꯨ ꯑꯁꯨꯛ ꯃꯊꯥ ꯁꯥꯕ ꯍꯧꯅꯗꯦ ꯁꯅꯥꯔꯩ ꯄꯦꯔꯨꯝ ꯇꯧꯗꯨꯅ ꯃꯤꯒꯤ ꯅꯨꯄꯥꯒ ꯑꯝꯇ ꯃꯥꯟꯅꯗꯦ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯛꯅꯔꯁꯤ ꯐꯨꯔꯤꯠ ꯑꯃ ꯐꯥꯎꯕ ꯂꯩꯌꯨ ꯌꯥꯗꯕ ꯅꯪꯒ ꯀꯣꯏꯅꯔꯣꯏ ꯅꯪ ꯂꯩꯍꯧꯔꯣ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯁꯥꯎꯅ ꯂꯥꯛꯏ ꯃꯨꯊꯤ ꯁꯅꯥꯔꯩꯕꯨ ꯇꯥꯟꯅꯔꯛꯏ ꯁꯅꯥꯔꯩ ꯉꯥꯏꯈꯣꯕꯁꯦ ꯅꯪꯕꯨ ꯑꯝꯇ ꯁꯥꯎꯈꯤꯅꯣꯕ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯩꯔꯒꯦ ꯀꯩꯗꯧꯒꯦ ꯂꯩꯍꯧꯔꯣ ꯅꯪ ꯀꯅꯥꯒꯅꯣꯃ ꯂꯩꯍꯧꯔꯣ ꯑꯩꯒꯤꯗꯤ ꯂꯩꯕꯤꯔꯅꯨ ꯌꯥꯔꯦ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯣꯛꯐꯥꯏꯅ ꯊꯔꯣꯗ ꯊꯔꯣ ꯑꯅꯤꯁꯤ ꯈꯠꯅꯔ ꯃꯥꯜꯂꯦ ꯍꯣꯏꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯅꯥꯔꯩ ꯁꯥꯎꯅ ꯐꯨꯔꯤꯠ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯗꯕ ꯅꯨꯄꯥ ꯁꯨꯀꯣꯏ ꯀꯣꯏꯔꯣꯏ ꯑꯩ ꯀꯣꯏꯔꯣꯏꯕ
ꯁꯅꯥꯔꯩ ꯁꯥꯎꯅ ꯂꯥꯛꯏ ꯊꯔꯣꯅ ꯁꯅꯥꯔꯩꯗ ꯁꯅꯥꯔꯩ ꯀꯩꯗꯧꯅꯔꯒꯦ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯅ ꯍꯜꯂꯛꯏꯗꯨꯕꯣ ꯐꯨꯔꯤꯠ ꯂꯩꯅꯤꯅ ꯄꯨꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯣ ꯁꯦꯜ ꯌꯥꯎꯗꯦ ꯁꯦꯜ ꯌꯥꯎꯗꯦ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯅꯨꯄꯤ ꯑꯃ ꯐꯥꯎꯕꯒꯤ ꯐꯨꯔꯤꯠ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯗꯕ ꯑꯩ ꯀꯣꯏꯔꯣꯏ ꯅꯨꯄꯥꯒ ꯀꯣꯏꯔꯣꯏꯕ ꯑꯩꯅꯅꯦ ꯅꯨꯄꯥ ꯐꯖꯕ ꯑꯃ ꯀꯣꯏꯊꯠꯀꯦ ꯌꯦꯡꯉꯨ ꯃꯁꯛꯅꯦꯅ ꯇꯤꯃꯨꯟꯅ ꯄꯨꯅꯤꯡ ꯃꯥꯜꯂꯗꯅ ꯂꯋꯥꯏꯒꯤ ꯃꯁꯝ ꯑꯁꯤꯒ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯀꯣꯏꯕꯤꯕꯁꯤꯗ ꯃꯥ ꯑꯩ ꯆꯠꯂꯦ ꯃꯤꯒꯤ ꯃꯥꯡꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯐꯨꯔꯤꯠ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯗꯕ ꯅꯨꯄꯥ ꯁꯅꯥꯔꯩ ꯐꯦꯠ ꯂꯥꯎꯅ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯊꯔꯣꯅ ꯇꯥꯟꯅꯗꯨꯅ ꯉꯥꯏꯈꯣꯕ ꯅꯪꯕꯨꯝꯗ ꯉꯥꯏꯈꯣꯕ ꯃꯤ ꯁꯦꯜ ꯌꯥꯎꯗ ꯇꯧꯔꯤꯅꯤ ꯃꯔꯥꯏ ꯂꯩꯖꯅꯤ ꯀꯩꯗꯧꯒꯦ ꯑꯩꯅ ꯉꯁꯥꯏꯅꯗꯤ ꯍꯥꯏꯕꯅꯤ ꯁꯤ ꯊꯣꯛꯀꯅꯤꯅ ꯁꯅꯥꯔꯩ ꯃꯥꯗꯤ ꯁꯥꯒꯠꯆꯕ ꯑꯁꯥ ꯑꯗꯨ ꯀꯥꯏꯊꯔꯛꯄ ꯑꯗꯨꯗ ꯁꯥꯎꯕꯅ ꯃꯅꯥ ꯐꯥꯎꯕ ꯄꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤ ꯃꯍꯧꯁꯥꯒꯨꯝ ꯌꯥꯔꯛꯀꯅꯤ ꯈꯟꯗꯨꯅ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯥꯏꯖꯕꯅꯤ ꯁꯅꯥꯔꯩ ꯊꯔꯣꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯑꯗꯨꯒ ꯀꯔꯤꯃꯇ ꯇꯥꯗꯦ ꯁꯥꯎꯅ ꯑꯗꯨꯝ ꯆꯠꯈꯤ ꯊꯔꯣ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯀꯣꯛꯐꯥꯏꯗ ꯍꯥꯏꯔꯛꯏ ꯇꯥ ꯀꯣꯛꯐꯥꯏ ꯌꯥꯔꯔꯣꯏ ꯑꯩꯁꯨ ꯆꯪꯉꯒꯦ ꯍꯌꯦꯡꯂ ꯀꯩꯅꯣ ꯀꯣꯟꯅ ꯀꯩꯀꯩꯅꯣ ꯈꯟꯅꯔꯁꯤ ꯑꯩ ꯆꯪꯉꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯆꯪꯉꯣ ꯆꯪꯉꯣ ꯅꯪꯅꯅꯦ ꯈꯔ ꯐꯅꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯊꯔꯣ ꯁꯅꯥꯔꯩꯕꯨ ꯇꯥꯟꯅꯗꯨꯅ ꯆꯪꯈꯤ ꯃꯨꯊꯤ ꯀꯣꯛꯐꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯥꯎꯅ ꯁꯤ ꯑꯣꯏꯗꯤ ꯐꯔꯝꯃꯅꯤ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯄꯦꯜꯂꯣꯕ ꯅꯪ ꯀꯣꯏꯔꯣꯏ ꯅꯨꯄꯤꯒ ꯑꯝꯇ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯍꯧꯅꯗꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯕꯁꯨꯅꯦ ꯇꯣꯛꯑꯒꯦ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦꯕ ꯃꯨꯊꯤ ꯁꯥꯏꯀꯜꯗꯨ ꯏꯟꯗꯨꯅ ꯊꯨꯅ ꯆꯠꯈꯤ ꯀꯣꯛꯐꯥꯏ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯀꯣꯛ ꯉꯥꯎꯔꯛꯏ ꯀꯣꯛꯐꯥꯏ ꯃꯨꯊꯤꯕꯨ ꯇꯥꯟꯅꯗꯨꯅ ꯉꯥꯏꯈꯣꯃꯤ ꯆꯠꯃꯤꯟꯅꯁꯤꯕ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯃꯨꯊꯤ ꯁꯨꯈꯨꯝ ꯈꯨꯝꯗꯦ ꯁꯥꯎꯅ ꯑꯗꯨꯝ ꯆꯠꯂꯤ ꯀꯣꯛꯐꯥꯏꯅ ꯃꯨꯊꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯕ ꯍꯧꯅꯗꯤ ꯃꯤ ꯑꯉꯥꯡ ꯑꯣꯏꯗꯣꯏꯅꯤ ꯀꯩꯗꯧꯒꯦ ꯑꯉꯥꯡ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯃꯥꯏꯗꯣ ꯃꯄꯣꯠ ꯇꯥꯟꯕ ꯑꯃ ꯌꯥꯎꯔꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯦꯜ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯛꯀꯨꯝꯁꯦꯅ ꯃꯥ ꯀꯣꯏꯕꯗꯒꯤ ꯑꯔꯩꯕ ꯁꯦꯜꯒ ꯂꯣꯏ ꯂꯣꯏꯔꯤ ꯅꯪꯁꯨꯅꯦ ꯈꯪꯉꯤꯗꯨꯉꯥꯏ ꯑꯩꯒꯤ ꯀꯔꯤꯕꯨ ꯂꯩꯔꯤꯒꯦ ꯃꯨꯊꯤ ꯑꯁꯦꯡꯕꯃꯛꯁꯨꯅꯤ ꯁꯅꯥꯔꯩꯒ ꯀꯣꯏꯅꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯁꯦꯜ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯁꯅꯥꯔꯩ ꯑꯁꯨꯝꯅ ꯑꯔꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯑꯗꯨꯝꯅꯤ ꯇꯧꯔꯤꯕ ꯃꯨꯊꯤꯁꯨ ꯂꯩꯗꯅ ꯇꯣꯛꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯈ꯭ꯔꯦ ꯀꯣꯛꯐꯥꯏꯅ ꯑꯃꯨꯛꯀꯁꯨ ꯉꯥꯏꯈꯣꯃꯤ ꯅꯪꯅ ꯁꯤꯗ ꯀꯟꯊꯤ ꯊꯣꯛꯀꯩ ꯁꯥꯎꯔꯤꯗꯨ ꯀꯩꯒꯤꯅꯣ ꯀꯩꯀꯥꯟꯗꯧꯔꯤꯒꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯒ ꯂꯣꯏꯔꯦꯗꯅ ꯅꯠꯇꯦ ꯍꯧꯖꯤꯛ ꯀꯔꯤ ꯈꯟꯅꯁꯤ ꯍꯥꯏꯕꯅꯣ ꯃꯥꯅ ꯄꯥꯝꯂꯤꯕ ꯑꯁꯤꯗꯤ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯂꯩꯕ ꯂꯩꯇꯕ ꯊꯤꯗꯅ ꯂꯩꯕ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯄꯤꯕ ꯃꯗꯨꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯑꯗꯨꯗꯤꯅꯦ ꯑꯩꯗꯤ ꯀꯥꯏꯗꯩ ꯉꯝꯗꯣꯏꯅꯣ ꯍꯥꯏ ꯑꯄꯪ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯑꯉꯥꯡ ꯑꯣꯏ ꯇꯧꯔꯤꯅꯤ ꯈꯔ ꯂꯩꯔꯒ ꯃꯥꯏ ꯐꯖꯔꯛꯆꯅꯤ ꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯅꯤꯅꯦ ꯐꯩ ꯐꯩ ꯍꯥꯏꯅꯔꯤꯕꯁꯦ ꯑꯦ ꯅꯪ ꯂꯣꯏ ꯁꯤꯜꯂꯣꯀꯣ ꯅꯪ ꯁꯤꯜꯂꯣꯕ ꯌꯦꯡꯉꯨ ꯊꯔꯣꯁꯨ ꯑꯉꯥꯡꯅꯤ ꯃꯥꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯝꯅ ꯍꯥꯏꯕ꯭ꯔꯕ ꯑꯩ ꯉꯝꯃꯣꯏ ꯑꯩꯅꯦ ꯑꯁꯤ ꯅꯨꯄꯤꯁꯦ ꯂꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯪꯅ ꯂꯧꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯊꯔꯣ ꯑꯣꯏꯅ ꯂꯧꯔꯒꯦ ꯃꯥꯅ ꯐꯗꯧ ꯃꯥꯜꯂꯦ ꯏꯁꯤꯁ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯀꯣꯏꯅꯔꯝꯗꯥꯏꯗꯅ ꯁꯅꯥꯔꯩꯅ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯍꯦꯜꯂꯤ ꯃꯥ ꯑꯣꯏꯅ ꯀꯣꯏꯔꯒꯦ ꯍꯥꯏꯔꯒ ꯀꯣꯏꯈ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯋꯥꯊꯤ ꯇꯧꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯌꯦꯡꯉꯣꯏ ꯁꯨꯝꯗꯧꯔꯁꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯁꯦꯜ ꯌꯥꯝꯅ ꯆꯥꯏ ꯁꯦꯜ ꯌꯥꯝꯅ ꯂꯣꯏꯁꯤꯜꯂꯤꯗꯅ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯞ ꯆꯥꯕ ꯃꯃꯜ ꯑꯗꯣ ꯅꯨꯄꯥ ꯊꯣꯛꯅ ꯂꯧꯒꯗꯕꯅꯤ ꯈꯪꯉꯤꯗꯅ ꯀꯔꯤ ꯃꯃꯜ ꯑꯩꯉꯣꯟꯗꯒꯤ ꯆꯥꯈꯤꯕ ꯁꯦꯜꯗꯣ ꯁꯤꯡꯉꯛꯎ ꯀꯥꯏꯅ ꯍꯥꯏꯈꯣ ꯍꯥꯏꯔꯕ ꯑꯩꯕꯨ ꯑꯁ ꯑꯗꯨ ꯅꯠꯇꯦꯃꯤ ꯑꯄꯪ ꯅꯪꯁꯤꯗꯤ ꯆꯤꯔꯥꯏꯗꯤ ꯐꯅ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕꯕꯨ ꯀꯣꯛꯇꯤ ꯁꯦ ꯀꯩꯝꯇ ꯌꯥꯎꯗꯦ ꯅꯠꯇ꯭ꯔꯣ ꯌꯦꯡꯉꯣꯏ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯅꯨꯄꯤꯗꯒꯤ ꯃꯃꯜ ꯂꯧꯕ ꯍꯥꯏꯕꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯁꯦ ꯍꯌꯦꯡꯁꯦ ꯃꯥꯕꯨ ꯊꯦꯝꯅꯧꯗꯨꯅ ꯑꯩꯈꯣꯏꯅ ꯆꯦꯜꯂꯛꯄ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯡꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯑꯁꯤ ꯅꯨꯄꯤꯁꯦ ꯂꯧꯔꯒꯅꯦ ꯁꯥꯟꯇꯤ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯅꯍꯥꯟꯗꯒꯤ ꯑꯩꯁꯦ ꯈꯥꯡꯒꯦ ꯌꯥꯎꯅ ꯈꯪꯂꯛꯄꯅꯤ ꯑꯩ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯉꯝꯃꯔꯣꯏ ꯅꯨꯄꯤꯒ ꯊꯤꯗ꯭ꯔꯕꯁꯨ ꯇꯣꯛꯑꯒꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯁꯅꯥꯔꯩꯅ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯨꯊꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯇꯧꯗꯕ ꯌꯥꯗꯕ ꯑꯃꯅꯤ ꯈꯟꯗꯨꯅ ꯃꯥ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯅꯥꯔꯩꯕꯨ ꯄꯥꯝꯂꯨꯕꯗꯤ ꯅꯠꯇꯦ ꯅꯨꯄꯤ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯇꯧꯈꯤꯕꯅꯤ ꯁꯅꯥꯔꯩ ꯐꯔꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏ ꯃꯨꯊꯤ ꯀꯥꯂꯤ ꯃꯨꯊꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯉꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯍꯥꯏꯕꯁꯤꯅ ꯀꯟꯒꯦ ꯌꯥꯎꯅ ꯀꯜꯂꯕ ꯑꯐꯥꯎ ꯁꯥꯔꯕꯗ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯈꯛꯇꯅꯤ ꯅꯨꯄꯥ ꯃꯌꯨꯝꯗꯕꯨ ꯍꯦꯛ ꯂꯩꯈ꯭ꯔꯕ ꯃꯩꯁꯥ ꯐꯪꯂꯕ ꯂꯩꯒꯨꯝꯅꯅꯦ ꯕꯔ ꯄꯠꯊꯔꯛꯑꯗꯝ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯅꯤꯡꯕ ꯑꯣꯏꯍꯟꯅꯤꯡꯕꯗꯣ
इखुद चाना वारक्तुना सेमलगा लोइरेदना असुक लाइबा थबकसिदा नंगना वा ओइना थारदा से यंगोय फै फै हाइरिबा नुपीसिंगसे सुमाइना अमता फरकपा नते लेबम अदुना लोइना अवोनबा अहोंबु पुरखिबा ngaktani असुमना तौदना अखोइना सु मखोइबु सेमथोकलगा लोइरेदना अदैदि मोइसु उपाय लेतबनिना अखोइना हाइबदो अदुम इनबा ताब सि ngaktani खंगबा इचाउ चाउरगा असुकम पंगबुसिदि मुथि वाखल अमा लाकबगुमना इलंबा साइकल अदु चप लेपतुना कोकफाइ नंगना हारिबदुना फगदबा मालिनि आइबो कोकफाइ चाउथोकजबा मिनोक अमा नोक्तुना फत्रदि कैनो मसिगी लौसिंग असे सिजिनबा ngaktani थाइनेगी इपा इपुना हारिबा अदुनि मखुत्ता हाना चलु हाइदना यादा यादगनने नारेंग चैलेंगदुना वासा साजै लाअगा लोइरेदना कोकफाइ सिना फरनी हयेंग हेक्ता फाब्रा पुनबा तौरगा चेलसे असुमना मतम मांगहंदुना लेबना केमता कानबा पुरोय युमगी मीना मरोल अमा अनिदो सनारे चेनबा हाइबा असिदा लेपनाख्रे हाइना कोकफाइ अमदि मुथिना ngamduna सनारे बु तात तौदुना चेनख्रे हौनबि मतुंग इन्ना मुथि अमदि सनारे लुहोंगदुना सनारे मुथिगी युमदा लैररे मनावी बेमा थादोय अयुकी थबक पुंबा लोइसिनदुना दुक फावबा थानबा लोइरे मदु फावबा सनारे हौगत्रि मेमा ममौदा हाइमा दुक्ति नंगना थालबा नसेदि उद्रि हौगत्रिब्रा थादोय तन्ना हौगत्रि माले इमाई पेमा मौ अनौबिनी हाइरगा नुमिना करोंग चाक युंगलबा फावबदा हौगत्रिबा मेमा सनारे ताननबा हाय सनारे या हौजुक फावबा हौगत्रिबदुबु नंगबु फामुंग अदुदा सिरब्राने हे सनारे मनेमगी खोंजेल अदुदा ममित मना सिंगी सनारे तन्ना अस अमु हौरेनी असुकना ngang नुपीसिबु कैनो खंगदे सनारे हौगत्पदि लाइरदना फैजुप अदु खरगा हेना चिंखतुना तुमखि मेमा साउना अमुक्सु नना अदुबु तादब्राने नंगबो हौजुक फावबा हौगत्तबा लेकाइसदे कना यावगी येंगुला थादोइना ममादा यारेसे इमातो मसांगमदुना तौरी ओरिनी थबकसु लोइना लोइरी हौगनिंग काइना माइना हौगजरासनी असुक यंगना मथोंग हुक्तबि नुपीसिबु कदाइदगी थेंगनदुना पुरा इबनो खंगदेबा हाइदा हाइरुरगना अंगांगनी खंगबा नते हेक महाइबा आइने आइ ngahak फावबा शांति फंगलोइदौरी नोंग फादोकसु नते नुंगति नुमित खुदिंगिबुने आइ मसी हाइदना तोकलरोइदा मसी मेमा ममौदा अमुक्सु कदाइ नुपीना ngamba आधा मोरादो काइ चखरे इतैदि पाता चखरबनि ngसाइना मादि नोंगामबगा चखरबनिना नुपीसिना सानरिबा लीलासे करिमता खंगमरोइबा आइ तौगे मेमा साउना मचागे मनाक्ता चटकी सनारे युम असिदा मौ हेक ओइरकपदगी माना असुमना तौरिबा असि मौ अनौबिनी काइना करिमता नाचुंगबा नते मेमसु नोंनिनीदि येंगलमी सुम तौरकपा असिदा साउनिंगबा हेलाई मुथि को मदुगी अकोइबदा हौरिबा मना मसिंग मयाम अदु इसिंग चाइदुना लैरमी मेमा साउना मचाबु लाक्तुना कौरई इमागी मुथिया इस इचादी थबक फैदको मरम मोइबा इचातनी अदुबो इमागी इबुंगो इचाना पुरकलिबा नुपीसिबु कदाइदा तारमलिनो इमादी पुमांग मांगजरेदको मुथि ममाना लाक्पगा तौरिबा मतौ असिदा इंगाव ngawi मुथिना ममादा इमा कैदौबा यावरगे यावरे इबुंगो इचाना ngantana हौगतुना चटलबनिना सनाइबी मना सानरिबा लीलादो करिमता उरमरोय हौजुक फावबा हौगत हौद्रिने मुथि माना चटलमदाइदसु फनकना हौदोकलंबने अदु फावबदा याददुना लैबनी मुथि हानदगी सोहौना सनारेगी मचत खंगदुना लाई मुथि साउनिंगना सिगुम्बा मयामसे थोकनी खंदुना ऐ नुपी थिजरोयना कयारा खना हाइख्रब नत्रो इमाना थोकपा ngangno एंगोंदा केमता हाइरकन ऐ केमता खंगदे करी नतु वारकपा ngamdraga मसी थोकनी काइने है नमाइदुर कुपाक्सिना थारकनी मतु वारकेदि हाइद्रगा हे नुपी थिबा खुदिंग नंगे असुमना कना तौगे ओ आइगा मिगा मानदे खंगदुना ऐ थिजरोय हाइदब्रो हौजिक मतम चंगदुना थिदे यारोय हाइबदगी थिरे हौजिकति करी सारेसे नते नंगबो मसिगी नुपी सिनत्रदि नुपी इमता लैत्रब्रो हा मा नत्रदि इमाना नुपी पुसलकपगा यारोय काइना हाइख्रब्राबा इमा सुंदा खंदुना येंगु आइगी जही मतंग ओइरिबा फिबम असिदा माना यारक्तुना लेबिरिबा हाइबसे याम फरबन अंगांग ओइ तौजैनी मराइना खरा लेरगा फजरक्सनी कयादनु येंगुनि
Matuni kaina suning debi sibu kangkhaliba kaiduni ne ha nangi se kangkhaliba kaiduni ba kangkhatpagi wa nateda tawriba sibu haibani angang oi tawri natro wakhal daragabu asumna kanana tawnage hai chak yam chapa kadha magi chahi matang asidadi aina nangbu pokleni he isis aduga angang oi tawri ni kain yengu nanaw nupi asidi kayam angang oina lai ngasi phawba kari ngangnei nangi nupi asidi angang mingambi oina taw thawdabana marol ma kalib suna suningdriba ahawbana chaningiba aine khutgase mareng mareng chatpa jani haida hairuragasu nangna angang ni haidana tawbani hekta ma haiba chahidi manaw nupi asina bu halangani aduga mana lore amuk toiba sakhiba ahalasina sakhibasina sanare angang oijai haibagi watani mana mau ahalni haiduna manawda sikiba pakol thawdakiba asida amuk toibani haida hairuragasu ikha thabani adugi aduk tawbani hekta ma hai thadoisu mana batanduna mana haiba ngangba aduda adum matawribani asigumba mataw asina sanare hena nawangi naw chawi hanbadi manawi be mana mangondagi phana yamna haliponi adubu matang matamna yadabna aduk tawribani mana imung asida chawriba phaliba asigi kari amuk hairuni muthi amuka kanthatuna khumlai masana dabani kainu adudi angang oijarabasu yum asidi mana mau halni mau hal haibadu oirabanina khara haiba dabani mema majagi pakhum aduda mathabak yaiduna imai pima kayadanu yunguni he luhongbadi tha phaw phadri kayada thuna wakhal olibanoba asum haina tawrakani khanglamlabadine imane nangondaga nupi thiyo haijaram loidabani muthi thawa isa sadana khangde aidi thijaroi haibani nakhoi mayamna thihanbani nakhoina ngamnaba haino aingonda kepte holakanu aine kepte khangde muthi masu phana kanadi haibani adubu sanare mana imung asida mawa lawbiba kibiba kanamta laite mana apamba tawningba adudani mana tawriba muthi su mau oiraga khara phagadra hairaga adum henjilakpa aduda ngangdrabani memcha masu waduna toi sanare phana thengna hawgalai thoinu chak thongba phawba loisilakle thoinu gi nakta changsilaktuna sanareina inaw kainjang thongino kangsoini ije phare inawna thongbanina maraina hawjarani ado atopa ngarodi yawdraba ije morok oina metlasi haima atopa ataidi yawdraba hoije nga sumta leiramdri hoise horenne pata chatlaga khare hek pharuraga loiri ado nangbu chakpu kayam walige ije se ayuke kemta chadabaga chak yam lameni he loisilai ije irulurabadi morok semta metpiro ai chak se thira age imasu karakpana hanba tari kaide ije di morok metpa yade khutse singlai hekta hawi thaina daisu aidiyong da melakte imana metlaga adum chare kadai maroido adu oina ije soibirake sanare manawgi maroi adu lawduna soirei thoinu sanare gi mataw aduda sauningmana di loiri adubu wa ngangde tumina adum mathaw adu tawi mathamoi manungda mamaisa morokse haijinba angang ni kaina askamna tanbasibo ahanna marol ama sajariba nangne aina bebar kainingdaduna tawbani ko natlamdrabadi nasamado kokok koina photatlamgadabani aina nang thoinu sauningbana loirabani sauninglabasu ngangluba yadabana thoinu mathaw adum tawi imung adugi misu chak matam yauraduna magi changnarei sanare hauji khaktada afaba saduna mayam aduda lao chak loiri chak chanaba tawrase aduga ngahak amu pothanaba atombi sanare gi mataw aduda sunokningbana loiri sanare ne sariba ahalasi loiri imungi miga amata ukhidre muthi masu khangi magi nupi gi machat mayam ado magi thokpa chak adu chanaduna hawgatnakre sanare su thabaka loishinba yawbiba nate muthi gi matung inaduna kada changlei muthina sanare da hai kainone nangba thaba inkhang si khara yawbiru chodana nangba ngamdre masai de su tawribani mana angangni mana khara tawjani aingonda da hai nate nangbu ngasigi karibu tawrabagi imana ngasai de su hawgati na haibalai kai deino da nganta hawgatuna imungi thabak mayam se loina loisilibani khange
ꯅꯪꯅ ꯁꯣꯏꯗꯅ ꯂꯣꯏꯁꯤꯜꯂꯝꯒꯅꯤ ꯑꯩ ꯈꯪꯉꯤ ꯍꯩꯃꯥ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯃꯥꯅ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯑꯗꯨꯛ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯊꯛ ꯀꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯁꯅꯥꯔꯩ ꯅꯪꯁꯦ ꯑꯉꯥꯡ ꯑꯣꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯗꯅꯤ ꯉꯥꯡꯕꯗꯤ ꯏꯁꯤꯡ ꯂꯩꯇꯦꯅꯦ ꯍꯥ ꯑꯇꯩ ꯂꯥꯏꯔꯤꯁꯦ ꯑꯩꯒꯤ ꯐꯤ ꯑꯝꯇ ꯂꯩꯔꯨꯁꯦ ꯌꯨꯝꯗ ꯆꯠꯄꯗ ꯏꯟꯅꯅꯕ ꯑꯦ ꯅꯪꯒꯤ ꯎꯄꯨꯗ ꯐꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯁꯤꯗꯤ ꯌꯥꯎꯖꯁꯅꯨ ꯀꯩꯗꯧꯒꯦ ꯑꯁꯤꯁꯨ ꯑꯃꯁꯨ ꯂꯩꯁꯦꯕ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯅꯪꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯀꯔꯤ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯐꯤꯔꯣꯜ ꯂꯩꯕ ꯍꯥꯏꯕꯁꯦ ꯂꯩꯇ꯭ꯔꯀꯥꯟꯗ ꯂꯩꯒꯗꯕꯅꯤ ꯁꯅꯥꯔꯩ ꯄꯦꯔꯨꯝ ꯄꯦꯔꯨꯝ ꯇꯧꯗꯨꯅ ꯈꯪꯉꯤ ꯐꯤ ꯑꯃꯈꯛꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯃꯤꯗꯧꯅ ꯀꯇꯧꯔꯗꯤꯅꯦ ꯅꯪꯗꯤ ꯀꯝꯗꯧꯒꯗꯧꯔꯤ ꯑꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯇꯧꯁꯤꯟꯅꯗꯨꯅ ꯑꯩꯕꯨ ꯆꯦꯜꯂꯛꯈ꯭ꯔꯤꯕꯁꯦ ꯌꯨꯝꯗ ꯂꯩꯖꯔꯝꯂꯕꯗꯤ ꯏꯃꯥꯈꯣꯏꯅ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ ꯂꯩꯁꯥꯔꯒ ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯖꯔꯝꯒꯅꯤ ꯅꯪꯅ ꯑꯩꯕꯨ ꯆꯦꯟꯒꯩꯁꯨ ꯆꯦꯟꯕꯤꯔꯒ ꯐꯨꯔꯤꯠ ꯑꯃ ꯐꯤ ꯑꯃ ꯐꯥꯎꯕꯁꯨ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗꯕ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯃꯅꯥꯛꯇ ꯂꯩꯕ ꯐꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯈꯥꯏꯕ ꯍꯧꯔꯛꯏ ꯃꯨꯊꯤ ꯁꯅꯥꯔꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯁꯥꯎꯅ ꯁꯅꯥꯔꯩꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯊꯥꯡꯀꯠꯂꯛꯏ ꯁꯅꯥꯔꯩ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ ꯐꯨꯅꯤ ꯐꯨꯑꯣꯕ ꯀꯩꯗꯧ ꯐꯨꯗ꯭ꯔꯤꯅꯣ ꯐꯨꯑꯣ ꯅꯪꯅ ꯐꯨꯗꯕ ꯂꯥꯛꯏꯕꯅꯦ ꯑꯩ ꯃꯨꯊꯤ ꯁꯥꯎꯅ ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯑꯗꯨ ꯁꯅꯥꯔꯩꯒꯤ ꯃꯃꯥꯏ ꯃꯄꯥ ꯑꯗꯨꯗ ꯊꯥꯡꯖꯤꯟꯗꯨꯅ ꯐꯨꯒꯦ ꯇꯧꯔꯛꯏ ꯁꯅꯥꯔꯩꯅ ꯑꯃꯨꯛꯀꯁꯨ ꯐꯨ ꯍꯥꯏꯕꯅꯦ ꯀꯩꯗꯧ ꯐꯨꯗ꯭ꯔꯤꯅꯣ ꯁꯨꯃꯥꯏꯅ ꯐꯠꯂꯝꯂꯣꯏꯅ ꯈꯪꯉꯝꯃꯕꯗꯤꯅꯦ ꯑꯩ ꯌꯨꯝꯒ ꯑꯝꯇ ꯄꯥꯟꯖꯔꯝꯃꯣꯏ ꯅꯪꯅ ꯑꯩꯕꯨ ꯈꯗ꯭ꯔꯛ ꯇꯧꯗꯨꯅꯁꯨ ꯂꯧꯕꯤꯕ ꯑꯗꯨꯒ ꯐꯤ ꯑꯃ ꯐꯥꯎꯕꯁꯨ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗꯕ ꯁꯅꯥꯔꯩ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯟꯈꯠꯅ ꯍꯣꯏ ꯏꯃꯥ ꯑꯩꯕꯨ ꯑꯝꯇ ꯂꯧꯔꯨ ꯂꯥꯛꯑꯣ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏꯌꯦ ꯑꯩꯕꯨ ꯂꯧ ꯂꯥꯛꯑꯣ ꯑꯩ ꯅꯨꯄꯥꯅ ꯑꯩ ꯐꯨꯗꯣꯔꯦ ꯏꯃꯥ ꯃꯨꯊꯤ ꯁꯅꯥꯔꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤ ꯇꯥꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯄꯥꯈꯠꯅ ꯁꯅꯥꯔꯩꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯟꯕ ꯂꯥꯛꯅꯩ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯅꯪꯕꯣ ꯏꯃꯥꯈꯣꯏ ꯇꯥꯈꯤꯕ ꯇꯥꯔꯦ ꯁꯅꯥꯔꯩ ꯃꯨꯊꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ ꯂꯩꯔꯣꯏꯌꯦ ꯅꯪꯅ ꯑꯩꯕꯨ ꯐꯨꯒꯦ ꯇꯧꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯂꯥꯛꯑꯣ ꯏꯃꯥ ꯏꯅꯥꯎ ꯑꯩ ꯐꯨꯗꯣꯔꯦ ꯑꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯈꯠꯅꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯏꯃꯥꯎ ꯑꯇꯣꯝꯕ ꯆꯠꯀꯦ ꯇꯧꯏ ꯊꯣꯏꯅꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯐꯥꯗꯨꯅ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ ꯁꯤꯗ ꯂꯩꯌꯨ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯏꯇꯩꯃꯒ ꯇꯥꯆꯧꯒꯁꯦ ꯈꯠꯅꯔꯕ ꯀꯩꯅꯣꯝꯃ ꯇꯧꯏꯅꯦ ꯇꯨ ꯂꯥꯎꯔꯤꯕꯁꯤ ꯅꯪꯁꯨ ꯇꯥꯗ꯭ꯔꯣ ꯍꯣ ꯇꯥꯏꯌꯦ ꯈꯠꯅꯗꯅꯅꯦ ꯃꯅꯝꯁꯦ ꯇꯠꯄ ꯃꯈꯩ ꯐꯨꯔꯗꯤ ꯐꯒꯗꯕꯅꯤ ꯃꯥꯅꯦ ꯑꯩꯅ ꯏꯆꯦꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯑꯁꯨꯛ ꯊꯥꯕꯤꯕꯒꯤ ꯋꯥꯅꯤ ꯈꯨꯠꯀꯥꯁꯦ ꯃꯔꯦꯡ ꯆꯠꯂꯤꯄꯣꯅꯤꯀꯣ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃ ꯉꯥꯏꯔꯒ ꯃꯁꯝꯁꯦ ꯐꯣꯏꯗꯠꯀꯗꯧꯔꯤꯕꯅꯤ ꯑꯩꯅ ꯉꯥꯏꯈꯣ ꯅꯪꯒꯤ ꯑꯗꯨꯅ ꯀꯣꯟꯅ ꯈꯟꯅꯁꯤ ꯂꯥꯎꯅꯔꯤꯕꯁꯦ ꯑꯝꯇ ꯍꯥꯟꯅ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯁꯤꯅꯕ ꯇꯥꯔꯤꯃꯤ ꯁꯅꯥꯔꯩ ꯐꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯃꯨꯊꯤ ꯐꯨꯕ ꯐꯥꯎꯕ ꯐꯨꯗ꯭ꯔꯤ ꯑꯗꯨꯝꯅ ꯂꯥꯎꯅ ꯀꯞꯂꯛꯄ ꯑꯗꯨꯗꯗꯤ ꯃꯥ ꯐꯨꯒꯗꯕ ꯐꯥꯎꯕ ꯇꯜꯂꯤ ꯁꯥꯎꯅꯤꯡꯅ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯂꯥꯎꯒꯅꯣ ꯍꯥꯏꯔꯒ ꯍꯩꯃꯥ ꯁꯅꯥꯔꯩ ꯃꯨꯊꯤꯅ ꯉꯥꯡꯂꯤꯕꯗꯨꯒ ꯀꯔꯤꯃꯠꯇ ꯇꯥꯗꯦ ꯍꯣꯏ ꯏꯃꯥ ꯑꯩꯕꯨ ꯑꯝꯇ ꯂꯧꯔꯨ ꯂꯥꯛꯑꯣ ꯏꯃꯥ ꯆꯤꯔꯥꯏ ꯇꯥꯡꯕ ꯄꯨꯀꯪꯕꯁꯤꯅ ꯑꯩꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯂꯧꯕꯤꯔꯒ ꯑꯩꯕꯨ ꯍꯧꯖꯤꯛꯇꯤ ꯍꯥꯠꯀꯗꯧꯔꯦ ꯏꯃꯥ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯂꯥꯛꯑꯣ ꯑꯩ ꯍꯥꯠꯇꯣꯔꯦ ꯏꯃꯥ ꯁꯅꯥꯔꯩꯗꯨ ꯍꯥꯏꯕꯒ ꯇꯥꯗꯦ ꯀꯟꯅ ꯂꯥꯎꯗꯨꯅ ꯉꯥꯡꯂꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯦꯝꯃꯁꯨ ꯂꯣꯏꯅ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯦꯝꯃꯅ ꯃꯃꯧꯗ ꯍꯥꯏ ꯑꯆꯧꯕ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯅꯔꯤꯕꯁꯤꯕꯣ ꯅꯈꯣꯏꯕꯨ ꯅꯃꯥꯏꯁꯤꯡꯗꯨꯕꯨ ꯏꯀꯥꯏꯕꯒ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯕꯣ ꯍꯥ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤ ꯀꯞꯅ ꯂꯥꯎꯅꯔꯛꯏꯕꯗꯨꯕꯨ ꯅꯃꯥꯏꯁꯤꯡꯗꯨꯕꯨ ꯀꯗꯥꯏꯗ ꯄꯥꯟꯒꯦ ꯃꯨꯊꯤ ꯁꯅꯥꯔꯩꯗ ꯃꯁꯤꯗ ꯊꯣꯛꯅꯅꯕ ꯅꯪꯅ ꯁꯤꯜꯂꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯌꯥꯝ ꯀꯞꯅꯤꯡꯉꯕ ꯃꯥꯜꯂꯦ ꯀꯞꯍꯧꯔꯣ ꯅꯅꯤꯡꯇꯝꯅ ꯀꯞꯍꯧꯔꯣ ꯀꯣ ꯅꯪ ꯀꯞꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯗꯒꯤ ꯁꯠ ꯊꯣꯛꯂꯛꯏ ꯃꯦꯝꯆꯥꯅ ꯃꯆꯥꯗ ꯀꯔꯤꯅꯣꯅꯦ ꯑꯃꯁꯤꯅ ꯂꯥꯎ ꯈꯣꯡꯗꯅ ꯀꯞꯂꯤꯕꯁꯤꯅ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯍꯥ ꯃꯨꯊꯤ ꯃꯅꯥꯎꯒꯤ ꯃꯃꯥꯡ ꯑꯗꯨꯗꯁꯨ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦ ꯃꯀꯣꯛ ꯑꯗꯨ ꯒꯣꯔꯣ ꯈꯣꯠꯇꯨꯅ ꯑꯁ ꯏꯃꯥ ꯑꯩ ꯅꯨꯄꯤꯁꯦ ꯂꯩꯃꯤꯟꯅꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯄꯥꯝꯗꯔ ꯀꯩꯅꯣꯝꯃ ꯊꯥꯗꯣꯛꯈ꯭ꯔꯣ ꯃꯨꯊꯤ ꯉꯥꯡꯂꯤꯕ ꯑꯗꯨ ꯁꯅꯥꯔꯩ ꯇꯥꯔꯤ ꯁꯅꯥꯔꯩ ꯊꯣꯛꯂꯛꯇꯨꯅ ꯁꯥꯎꯅ ꯀꯔꯤ ꯅꯪꯅ ꯑꯩꯕꯨ ꯇꯧꯗꯨꯅ ꯄꯨꯔꯛꯑꯒ
ꯍꯧꯖꯤꯛꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯤꯟꯕ ꯇꯥꯔꯕꯁꯨꯅꯦ ꯅꯪꯅ ꯑꯩꯕꯨ ꯊꯤꯟꯒꯗꯕꯅꯤ꯫ ꯌꯦꯡꯉꯨꯅꯤ ꯏꯃꯥ, ꯐꯨꯔꯤꯠ ꯂꯩꯕꯤꯅꯤꯅ ꯇꯧꯁꯤꯟꯅꯗꯨꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯌꯨꯝꯗ ꯆꯠꯅꯅꯕ ꯐꯤ ꯑꯃꯇꯪ ꯂꯩꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯃꯥꯅ ꯑꯩꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯋꯥ ꯋꯥ ꯀꯞꯈꯠꯂꯛꯏ꯫ ꯃꯨꯊꯤ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯁꯥꯎꯅꯤꯡꯕꯅ ꯃꯈꯥꯗ ꯆꯤꯛꯇꯨꯅ ꯁꯅꯥꯔꯩꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯒꯠꯂꯛꯏ꯫ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ ꯃꯁꯦ꯫ ꯑꯇꯣꯝꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯑꯇꯣꯝꯕꯅ ꯀꯔꯦꯝꯅꯔꯒ, ꯍꯣꯏꯅꯦ ꯇꯥꯆꯧ, ꯅꯪꯁꯨ ꯑꯗꯨꯗꯤ ꯐꯠꯃꯟꯗꯦꯗꯅ꯫ ꯏꯇꯩꯃꯁꯦ ꯀꯩꯁꯨ ꯂꯥꯟꯖꯕ ꯅꯠꯇꯦ꯫ ꯐꯤ ꯑꯃꯈꯛꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕꯒꯤꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯤ ꯀꯌꯥꯝꯕꯨ ꯌꯥꯝꯅ ꯄꯤꯔꯝꯅꯤ ꯍꯥꯏꯕꯒꯤ꯫ ꯁꯅꯥꯔꯩ ꯑꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯞ ꯑꯣꯛꯇꯨꯅ, ꯑꯗꯨꯅꯤ ꯑꯇꯣꯝꯕ, ꯅꯈꯣꯏ ꯇꯥꯆꯧꯁꯦ ꯃꯕꯨꯛ ꯑꯃ ꯐꯔꯣꯏꯗꯧꯔꯤ꯫ ꯌꯦꯡꯉꯨ, ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯐꯤꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯄꯤꯒꯅꯤ ꯍꯥꯏꯕꯒꯦ? 2 ꯂꯩꯌꯣ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯑꯃꯈꯛꯇꯪ꯫ ꯃꯨꯊꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯁꯅꯥꯔꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯟꯈꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯂꯥꯛꯇꯅ ꯏꯟꯁꯤꯟꯗꯨꯅ, ꯅꯪꯒꯤ ꯐꯤꯗꯣ ꯍꯣꯔꯦꯟ ꯂꯩꯅꯤ, ꯑꯗꯨꯒ ꯅꯪ ꯁꯤꯗꯒꯤꯅꯦ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯕ ꯌꯥꯔꯣꯏ꯫ ꯐꯤꯒ ꯑꯝꯇ ꯇꯣꯛꯈꯣ, ꯋꯥ ꯑꯃ ꯐꯥꯎꯁꯨ ꯉꯥꯡꯕ ꯌꯥꯔꯣꯏ꯫ ꯁꯅꯥꯔꯩ ꯍꯟꯗꯛ ꯃꯨꯊꯤꯒꯤ ꯃꯇꯧꯗꯨꯗ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯁꯅꯥꯔꯩ ꯃꯨꯊꯤꯅ ꯍꯥꯏꯔꯤꯕꯗꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯃꯨꯊꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯑꯇꯣꯝꯕ ꯅꯣꯛꯇꯨꯅ, ꯅꯨꯡꯉꯥꯏꯗꯧꯔꯤ, ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯗꯧꯔꯤꯕ꯫ ꯃꯦꯝꯃ ꯃꯊꯥ ꯁꯥꯅ, ꯀꯗꯥꯏꯗꯒꯤ ꯂꯧꯔꯛꯏꯕ ꯅꯨꯄꯤꯅꯣꯅꯦ ꯑꯁꯤꯕꯣ? ꯑꯩ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯤꯗ꯫ ꯀꯩꯁꯨ ꯅꯠꯇꯕ ꯑꯁꯤꯒꯤꯁꯨ ꯃꯄꯤꯒ ꯆꯗꯨꯝ ꯇꯥꯕ ꯃꯈꯩ ꯀꯞꯄꯦ ꯋꯥꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯄꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯇꯥꯔꯛꯏꯕꯁꯤꯕꯣ? ꯑꯇꯣꯝꯕ ꯅꯣꯛꯇꯨꯅ, ꯃꯁꯤꯗ ꯊꯣꯛꯅꯅꯕ ꯏꯃꯥꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯃꯧꯅ ꯌꯥꯝꯅ ꯄꯥꯝꯈꯤꯕꯗꯥꯏ꯫ ꯅꯃꯧ ꯌꯥꯝꯅ ꯄꯥꯝꯈꯤꯕꯗꯥꯏꯅꯦ, ꯍꯧꯖꯤꯛꯇꯤ ꯐꯔꯦꯗꯅ꯫ ꯈꯪꯉꯨ ꯅꯪꯁꯨ, ꯅꯃꯧ ꯌꯥꯝꯅ ꯄꯥꯝꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯇꯣꯝꯕꯁꯨ ꯆꯪꯈꯤ꯫ ꯃꯦꯝꯆꯥ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯜ ꯊꯤꯠꯇꯨꯅ, ꯑꯩꯗ ꯁꯤꯖꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯏꯃꯨꯡꯗ ꯆꯥꯎꯔꯛꯄꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯏꯃꯨꯡ ꯑꯁꯤꯗ ꯆꯠꯂꯤꯕꯁꯤ ꯑꯍꯜ ꯂꯃꯟ ꯀꯔꯤꯃꯠꯇ ꯄꯥꯟꯗꯕꯒꯨꯝꯕꯅꯤ꯫ ꯑꯩ ꯀꯔꯤ ꯅꯨꯡꯒꯤ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯔꯨꯕꯅꯣ ꯍꯦꯛ ꯇꯥꯏꯗ ꯑꯩ꯫ ꯃꯦꯝꯃ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯁꯨꯝ ꯂꯨꯝꯊꯔꯛꯄꯅ ꯍꯧꯖꯤꯛ ꯈꯛꯇ ꯐꯥꯎꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯈꯛꯇ ꯃꯍꯥꯛ ꯃꯆꯥꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯨꯕꯨ ꯍꯦꯟꯅ ꯄꯥꯝꯂꯛꯂꯤ꯫ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯠꯇꯨꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯁꯥꯟꯇꯤ ꯂꯩꯔꯛꯇ꯭ꯔꯦ꯫ ꯁꯅꯥꯔꯩꯒꯤ ꯅꯤꯡꯉꯥꯏꯗ ꯃꯨꯊꯤ ꯃꯥꯁꯨ ꯃꯀꯣꯛ ꯃꯃꯩ ꯉꯥꯎꯔꯕꯅꯤ꯫ ꯃꯨꯊꯤ ꯀꯣꯛꯐꯥꯏꯒꯤꯗ ꯂꯥꯛꯏ꯫ ꯀꯣꯛꯐꯥꯏ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯨꯊꯤ ꯄ꯭ꯔꯞ ꯂꯥꯛꯂꯒ, ꯐꯔꯝꯃꯅꯤ, ꯁꯤꯗ ꯇꯥꯅꯅꯕ ꯅꯈꯣꯏ ꯃꯌꯥꯝꯅ ꯁꯤꯜꯂꯤꯕ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯛꯁꯦ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯁꯥꯟꯇꯤ ꯂꯩꯕ ꯐꯪꯗ꯭ꯔꯦ꯫ ꯆꯥꯈꯤꯕ ꯆꯥꯛ ꯐꯥꯎꯕ ꯑꯣꯊꯣꯛꯀꯦ ꯇꯧꯔꯦ꯫ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯦ? ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯔꯕ ꯀꯥꯟ ꯑꯁꯤꯗꯗꯤ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯦꯅꯦ ꯍꯥ? ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯏꯟꯁꯤꯜꯂꯦꯕ꯫ ꯀꯣꯛꯐꯥꯏ ꯃꯨꯊꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯛꯏ꯫ ꯌꯧꯔꯛꯄꯒ ꯕꯥꯞꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯣꯛꯐꯥꯏ ꯅꯣꯛꯇꯨꯅ, ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯂꯥꯛꯄꯒ ꯂꯋꯥꯏꯁꯤꯗ ꯂꯥꯛꯏꯁꯤꯅ? ꯀꯔꯤꯃꯨꯛ ꯇꯧꯅꯔꯒꯦꯕ? ꯑꯣ, ꯍꯌꯦꯡ ꯃꯄꯥꯝ ꯆꯠꯇꯣꯔꯤ, ꯐꯤ ꯂꯩꯌꯣꯅ ꯂꯣꯏꯍꯧꯔꯤ, ꯏꯃꯨꯡꯗꯣ ꯗꯣꯟꯃꯣꯟ ꯍꯥꯏꯍꯧꯔꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯐꯤ ꯑꯃꯈꯛꯄꯨ ꯀꯣꯛ ꯂꯩꯕꯤꯌꯨ ꯀꯩꯅꯣ? ꯑꯅꯧꯕꯤ ꯀꯥꯏꯗꯣ ꯑꯣꯏꯕꯗꯨꯗ ꯇꯧꯔꯤꯅꯤ꯫ ꯅꯠꯇꯦ, ꯅꯣꯏꯅ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯁꯦꯜꯒ ꯌꯥꯝꯅ ꯁꯥꯕ ꯍꯩꯕ ꯃꯤ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯥꯕ ꯍꯥ? ꯁꯦꯜ ꯁꯥꯕ ꯍꯩꯕ ꯃꯤ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯥ ꯁꯤꯅꯤꯗ꯫ ꯑꯃ ꯐꯪꯉꯤ ꯂꯩꯌꯨ, ꯑꯃ ꯐꯪꯉꯤ ꯂꯩꯌꯨ꯫ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯆꯪꯈ꯭ꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯊꯛꯇꯒꯤ ꯊꯥꯗꯔꯛꯄ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯌꯦꯡꯉꯨ, ꯀꯣꯏꯅꯕ ꯍꯧꯔꯛꯄꯗꯒꯤ ꯇꯤꯡꯂꯛꯂꯤꯕ ꯁꯦꯜ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤ꯫ ꯌꯨꯝꯗ ꯄꯨꯔꯛꯑꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯍꯦꯜꯂꯤ꯫ ꯏꯀꯥꯏ ꯁꯪꯒꯣꯏ ꯍꯥꯡ, ꯑꯩ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯂꯩꯇ꯭ꯔꯒꯅ ꯅꯤꯡꯊꯤꯅ ꯂꯩꯇꯦ ꯍꯥꯏꯌꯨꯗꯅ, ꯃꯥꯁꯨ ꯃꯔꯥꯏꯅ ꯌꯥꯖꯅꯤ꯫ ꯑꯣ, ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯎꯔꯒꯕꯨ ꯑꯩꯅ ꯑꯁꯨꯝꯅ ꯋꯥꯈꯤꯗ꯭ꯔꯣ? ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯤꯅꯤ ꯃꯥꯏꯅꯤ ꯍꯥꯏꯅ ꯈꯔ ꯑꯗꯨ ꯇꯥꯛꯀꯅꯤ, ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯈꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯈꯤꯅꯤ꯫ ꯑꯇꯥꯕ ꯈꯔ ꯑꯗꯨꯁꯨ ꯌꯦꯠꯇ ꯇꯥꯔꯒ ꯑꯣꯏꯗ ꯐꯥꯎꯗꯣꯛꯏ꯫ ꯑꯩ ꯄꯦꯜꯂꯦ ꯇꯁꯦꯡꯅ, ꯑꯩ ꯄꯦꯜꯂꯦ ꯀꯣꯛꯐꯥꯏ꯫ ꯀꯩꯗꯧꯒꯗꯕꯅꯣ ꯑꯩ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯨꯊꯤ ꯇꯁꯦꯡꯅ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯍꯥꯏꯕ ꯈꯛꯇꯗꯤ ꯂꯥꯏꯕ, ꯑꯇꯥꯕ ꯑꯎꯕ ꯃꯤꯅꯗꯤ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯇꯥꯔꯦ꯫ ꯃꯉꯣꯟꯗ ꯀꯌꯥꯗꯤ ꯋꯥꯖꯔꯤꯕ꯫ ꯀꯣꯛꯐꯥꯏ ꯍꯧꯕꯗꯒꯤ ꯍꯧꯅ ꯁꯅꯥꯔꯩꯒꯤ ꯃꯒꯨꯜ ꯈꯪꯗꯨꯅ ꯃꯥꯁꯨ ꯂꯥꯛꯄꯅꯤ꯫ ꯃꯧ ꯑꯣꯏꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯅꯤ꯫ ꯀꯣꯛꯐꯥꯏ ꯃꯨꯊꯤꯒꯤ ꯑꯋꯥꯕꯗꯨ ꯃꯥꯁꯨ ꯈꯪꯏ꯫ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯅꯪꯅ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ? ꯀꯔꯤꯃꯨꯛ ꯄꯥꯝꯕꯅꯤ ꯍꯥꯏꯕꯒꯦ? ꯌꯦꯡꯕ ꯇꯥꯕꯅꯤ, ꯑꯩꯁꯨ ꯉꯝꯂꯤꯕ ꯃꯈꯩ ꯈꯥꯡꯒꯦ꯫ ꯑꯗꯨꯅ ꯌꯥꯗꯧꯔꯤꯕꯣ? ꯈꯪꯗꯦ, ꯀꯗꯥꯏ ꯁꯦꯜ ꯂꯩꯔꯗꯤ ꯈꯤꯇ ꯄꯤꯔꯛꯑꯣ, ꯐꯤꯗꯣ ꯑꯝꯇ ꯂꯩꯔꯨꯒꯦ, ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯐꯝ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯒ
ꯀꯣꯟꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯁꯤ ꯁꯦꯜꯕꯨ ꯀꯌꯥꯅꯣ ꯈꯪꯗꯦ ꯑꯔꯩꯕ ꯈꯔ ꯄꯤꯔꯛꯑꯣ ꯀꯣꯛꯐꯥꯏ ꯐꯨꯔꯤꯈꯥꯎꯗꯒꯤ ꯂꯨꯄꯥ 50 ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯁꯦ ꯃꯁꯤꯅ ꯀꯣꯟꯅꯅꯕ ꯁꯤꯜꯂꯨ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯨꯊꯤ ꯊꯨꯅ ꯑꯃꯨꯛ ꯆꯠꯈꯤ ꯀꯣꯛꯐꯥꯏ ꯃꯊꯟꯇ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ ꯍꯦ ꯁꯣꯔ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯩꯉꯣꯟꯗꯒ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ ꯀꯣꯛꯐꯥꯏ ꯑꯃꯗꯤ ꯊꯔꯣ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯦꯟꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯤ ꯊꯔꯣ ꯃꯥꯗꯤ ꯁꯅꯥꯔꯩꯒꯨꯝꯕ ꯕꯥꯞ ꯑꯗꯨꯛ ꯇꯥꯗꯕ ꯅꯨꯄꯤ ꯑꯣꯏꯗꯦ ꯃꯨꯊꯤ ꯆꯪꯂꯛꯄꯗ ꯁꯅꯥꯔꯩ ꯃꯨꯊꯤꯅ ꯊꯅꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯗꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯨꯊꯤ ꯁꯅꯥꯔꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯅꯨꯡꯁꯤꯕ ꯄꯣꯛꯆꯩ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥꯔꯩꯕꯨ ꯃꯊꯃꯣꯏ ꯐꯥꯎꯅ ꯌꯦꯡꯖꯔꯛꯏ ꯃꯨꯅ ꯁꯥꯡꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯁꯅꯥꯔꯩꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕ ꯈꯔꯁꯨ ꯂꯣꯠꯁꯤꯟꯕꯒꯨꯝ ꯇꯧꯔꯤ ꯃꯨꯊꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨ ꯅꯨꯡꯉꯣꯜꯂꯗꯨꯅ ꯁꯅꯥꯔꯩꯒꯤ ꯃꯁꯝ ꯑꯗꯨ ꯍꯥꯏꯒꯠꯀꯦ ꯍꯥꯏꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯁꯅꯥꯔꯩ ꯃꯨꯊꯤꯒꯤ ꯁꯥꯃꯤꯟ ꯐꯪꯂꯕ꯭ꯔꯥ ꯈꯪꯗꯦ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄꯥꯈꯠꯅ ꯀꯩꯅꯣ ꯃꯤꯅ ꯇꯨꯝꯃꯤꯉꯩꯁꯤꯗ ꯀꯩꯗꯧꯒꯦꯗꯣꯏꯅꯣ ꯍꯥ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯤ ꯃꯨꯊꯤꯅ ꯁꯅꯥꯔꯩꯒꯤ ꯃꯆꯤꯟꯗꯨ ꯇꯥꯞ ꯃꯦꯟꯁꯤꯟꯗꯨꯅ ꯇꯨꯃꯤ ꯂꯩꯌꯨ ꯂꯥꯎꯒꯅꯨ ꯍꯦꯛ ꯂꯥꯎꯔꯕ ꯅꯪꯒꯤꯅꯦ ꯐꯤꯒ ꯑꯝꯇ ꯂꯩꯔꯣꯏ ꯈꯪ ꯁꯅꯥꯔꯩ ꯃꯨꯊꯤꯒꯤ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯨꯊꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯁꯣꯅꯨ ꯏꯆꯨ ꯍꯦꯛ ꯆꯨꯔꯗ ꯑꯉꯥꯎꯕ ꯌꯥꯏꯁꯤꯅꯤ ꯍꯣꯏꯅꯦ ꯅꯪꯅ ꯃꯤ ꯇꯨꯝꯃꯤꯉꯩꯁꯤꯗ ꯍꯨꯔꯥꯜꯂꯣꯅꯥꯗ ꯆꯪꯉꯛꯏ ꯅꯠꯇ꯭ꯔꯣ ꯁꯅꯥꯔꯩ ꯃꯆꯤꯟꯗꯨ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦ ꯉꯥꯡꯂꯤꯕ ꯃꯈꯩ ꯈꯨꯝꯂꯛꯏ ꯃꯨꯊꯤ ꯁꯥꯒꯠꯂꯨꯕ ꯑꯁꯥ ꯃꯤꯀꯨꯞꯇ ꯀꯥꯏꯈꯤ ꯃꯨꯊꯤ ꯃꯈꯥ ꯇꯥꯕ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯅꯄꯤ ꯂꯣꯏꯁꯤꯜꯂꯣ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯜꯂꯅꯤ ꯁꯅꯥꯔꯩ ꯍꯔꯥꯎꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ ꯑꯅꯤꯗꯨ ꯀꯩꯊꯦꯜꯗ ꯊꯣꯛꯂꯛꯏ ꯃꯨꯊꯤ ꯁꯅꯥꯔꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯇꯦ ꯃꯨꯊꯤ ꯁꯅꯥꯔꯩꯗ ꯈꯔ ꯇꯞꯅ ꯍꯣꯔꯦꯟꯅꯦ ꯃꯤꯒꯤ ꯃꯥꯡꯗ ꯑꯗꯨ ꯂꯩꯌꯨ ꯑꯗꯥ ꯂꯩꯌꯨ ꯍꯦꯛ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯄꯥꯝꯃꯤꯕ ꯐꯤꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯂꯩꯗꯣꯏꯁꯦ ꯁꯦꯜꯁꯨ ꯌꯥꯝ ꯌꯥꯎꯗꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯂꯝ ꯍꯦꯜꯂꯛꯑꯕ ꯅꯈꯣꯡꯗꯣ ꯁꯗꯟ ꯊꯥꯔꯒ ꯀꯛꯊꯠꯀꯗꯕꯅꯤ ꯈꯪ ꯁꯅꯥꯔꯩ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ ꯀꯌꯥꯗ ꯋꯥꯈꯜ ꯂꯩꯕ ꯃꯥꯜꯂꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗꯗꯤ ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ ꯀꯩꯊꯦꯜ ꯍꯦꯛ ꯌꯧꯕꯒ ꯑꯎꯕ ꯈꯨꯗꯤꯡ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯁꯅꯥꯔꯩ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯏ ꯑꯌꯥ ꯇꯥꯃꯨꯊꯤ ꯁꯤ ꯐꯖꯗ꯭ꯔꯥ ꯁꯤꯁꯨ ꯂꯩꯕꯤꯒꯦꯔꯥ ꯐꯖꯩ ꯅꯪꯒꯤ ꯐꯤꯗꯣ ꯍꯥꯟꯅ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯇꯜꯂꯦ ꯑꯗꯨꯝ ꯂꯩꯈ꯭ꯔꯁꯦꯕ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯃꯨꯊꯤ ꯁꯅꯥꯔꯩꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩꯅ ꯀꯩ ꯍꯥꯏ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯁꯅꯥꯔꯩ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯃꯨꯊꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯐꯤ ꯌꯣꯟꯐꯝꯗ ꯂꯥꯛꯏ ꯃꯨꯊꯤ ꯁꯅꯥꯔꯩꯗ ꯁꯦ ꯁꯤꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯈꯜꯂꯨ ꯑꯃꯗꯒꯤ ꯍꯦꯟꯅ ꯈꯟꯕ ꯌꯥꯔꯣꯏꯀꯣ ꯁꯅꯥꯔꯩ ꯉꯥꯡꯂꯩꯅꯕ ꯃꯆꯨꯒꯤ ꯐꯤ ꯑꯃ ꯈꯟꯗꯨꯅ ꯇꯨ ꯁꯤ ꯐꯖꯕ꯭ꯔꯥ ꯌꯥꯝ ꯐꯖꯩ ꯑꯩꯉꯣꯟꯗ ꯄꯛꯆꯕ꯭ꯔꯥꯕ ꯃꯨꯊꯤ ꯁꯅꯥꯔꯩꯒꯤ ꯃꯇꯧꯗꯨꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯁꯅꯥꯔꯩ ꯃꯨꯊꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯊꯥꯡꯖꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯨꯕ ꯁꯤ ꯄꯛꯆꯕ꯭ꯔꯥ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯅꯣꯛꯏ ꯃꯨꯊꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯈꯨꯝꯗ ꯌꯥꯗ꯭ꯔꯗꯨꯅ ꯄꯛꯆꯔꯦ ꯌꯥꯝ ꯐꯖꯔꯦ ꯌꯥꯔꯦ ꯑꯗꯨ ꯂꯧꯔꯣ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ ꯁꯅꯥꯔꯩ ꯐꯤꯗꯨ ꯂꯩꯗꯨꯅ ꯊꯣꯛꯂꯛꯏ ꯃꯨꯊꯤ ꯗꯁꯥ ꯀꯣꯛꯂꯦ ꯈꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯃꯨꯊꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯊꯣꯏꯕꯅ ꯍꯥꯏ ꯃꯨꯊꯤ ꯎꯗꯕ ꯀꯨꯏꯔꯦꯗ ꯀꯩꯊꯦꯜ ꯀꯥꯔꯛꯑꯝꯃꯤꯔꯣ ꯍꯣꯏ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯔꯤꯕ ꯑꯩꯁꯨ ꯄꯣꯠꯆꯩ ꯈꯔ ꯂꯩꯒꯦꯅ ꯂꯥꯛꯄꯅꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯔꯩ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯈꯣꯡꯎꯞ ꯌꯣꯟꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯁꯅꯥꯔꯩ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯥꯃꯨꯊꯤ ꯇꯨ ꯑꯁꯤꯗ ꯈꯣꯡꯎꯞ ꯐꯖꯕ ꯑꯃ ꯌꯥꯍꯧꯔꯦ ꯁꯤꯝꯇꯪꯒ ꯂꯩꯕꯤꯌꯨꯕ ꯑꯩ ꯑꯇꯩ ꯍꯥꯏꯔꯣꯏ ꯁꯤꯇꯪꯒ ꯂꯩꯕꯤꯌꯨ ꯃꯨꯊꯤ ꯁꯅꯥꯔꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯁꯤꯛꯊꯠꯂꯤ ꯁꯅꯥꯔꯩ ꯆꯩꯅꯥ ꯐꯥꯎꯔꯗꯨꯅ ꯑꯌꯣ ꯀꯩꯅꯣ ꯀꯟꯅ ꯁꯤꯛꯂꯛꯏꯗꯨꯕꯣ ꯅꯥꯏꯌꯦ ꯊꯥꯗꯣꯛꯑꯁꯦ ꯅꯨꯄꯥꯗꯨ ꯁꯅꯥꯔꯩꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ ꯂꯩꯕꯤꯌꯨ ꯏꯆꯜꯅ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯎꯕ ꯌꯥꯗꯦ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯏꯕꯅꯤ ꯁꯅꯥꯔꯩꯅ ꯑꯣꯏꯅ ꯀꯥꯏ ꯂꯩꯔꯤꯕ ꯐꯤ ꯑꯃꯇꯪ ꯂꯩꯔꯒ ꯑꯗꯨꯁꯨ ꯑꯩꯅ ꯀꯞꯄꯗꯒꯤ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ ꯇꯥꯃꯨꯊꯤꯁꯦ ꯂꯤꯛꯈ꯭ꯔꯖꯥꯠꯅꯤ ꯑꯩ ꯃꯉꯣꯟꯗ ꯂꯩꯖꯔꯝꯗ꯭ꯔꯗꯤ ꯐꯒꯗꯕꯅꯤ ꯃꯨꯊꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯃꯨꯊꯤ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯕꯅꯤ ꯁꯅꯥꯔꯩ ꯑꯃꯨꯛꯁꯨ ꯃꯨꯊꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯇꯥꯃꯨꯊꯤ ꯂꯥꯛꯑꯣꯕꯁꯦ ꯃꯤꯅ ꯂꯩꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯍꯥꯏꯕ ꯃꯨꯊꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯊꯣꯏꯕ ꯑꯃꯨꯛꯁꯨ ꯃꯨꯊꯤ ꯀꯣꯛ ꯂꯩꯕꯤꯔꯣ ꯀꯩꯗꯧꯒꯦ ꯀꯩꯁꯨ ꯌꯥꯝꯅ ꯄꯤꯔꯝꯒꯗꯕ ꯅꯠꯇꯦ ꯅꯪ ꯁꯨꯕ ꯑꯉꯥꯡꯁꯤꯅ ꯈꯣꯡꯎꯞ ꯑꯃꯈꯛꯇꯪ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯃꯌꯥꯝꯕꯨ ꯂꯩꯊꯣꯛꯀꯅꯤ ꯑꯁ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯑꯩꯁꯦ ꯁꯦꯜꯁꯨ ꯊꯣꯏꯕ ꯚꯥꯞ ꯇꯥꯔꯗꯨꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ
ꯑꯗꯨꯒꯤꯕꯨ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯔꯤ ꯁꯤꯁꯦ ꯁꯤꯅ ꯂꯩꯔꯨ ꯏꯆꯜꯒꯤꯕꯨ ꯁꯅꯥꯔꯩ ꯃꯥꯅ ꯑꯣꯏꯅ ꯇꯥꯞ ꯂꯧꯋꯤ ꯑꯗꯨꯒ ꯑꯗꯨꯅꯦ ꯑꯩꯁꯨ ꯇꯥꯗ ꯍꯣꯏꯒꯨꯝꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯖꯔꯝꯃꯗꯤꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯊꯣꯏꯕ ꯅꯣꯛꯇꯨꯅ ꯇꯥꯏ ꯃꯨꯊꯤ ꯃꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ ꯃꯨꯊꯤꯅ ꯊꯣꯏꯕꯗ ꯐꯔꯦ ꯏꯇꯥꯎ ꯀꯣꯟꯅ ꯑꯃꯨꯛ ꯄꯨꯜꯂꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯧꯔꯨꯕꯒꯤ ꯗꯁꯥ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯇꯥꯔꯦ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯆꯠꯂꯣ ꯆꯠꯂꯣ ꯂꯩꯕꯤꯔꯨꯔꯣ ꯑꯅꯤꯗꯨ ꯆꯠꯈꯤ ꯊꯣꯏꯕ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯏ ꯃꯨꯊꯤ ꯁꯥꯎꯅꯤꯡꯕꯅ ꯃꯅꯥ ꯐꯥꯎꯕ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯌꯨꯝ ꯌꯧꯔꯒ ꯈꯪꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯍꯜꯂꯛꯏ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯨꯊꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯁꯅꯥꯔꯩꯕꯨ ꯃꯈꯣꯡ ꯃꯆꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯨꯃꯥꯏꯅ ꯇꯧꯈꯤꯗ꯭ꯔꯥ ꯅꯪꯁꯦ ꯃꯧꯅꯤ ꯍꯥꯏꯕ ꯅꯪ ꯀꯥꯎꯔꯕꯣ ꯍꯣꯔꯦꯟꯗꯒꯤꯅꯦ ꯊꯣꯏꯅꯨꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯍꯦꯛ ꯇꯧꯗ꯭ꯔꯕ ꯁꯤ ꯊꯥꯡꯖꯧꯕ꯭ꯔꯁꯦ ꯁꯤ ꯅꯕꯨꯛꯇꯨꯗ ꯊꯤꯟꯗꯨꯅ ꯍꯣꯒꯥꯏꯒꯗꯕꯅꯤ ꯈꯪꯉꯕ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯔꯒ ꯍꯔꯥꯎꯕ ꯑꯣꯏꯅ ꯇꯧꯋꯤꯅꯦ ꯃꯨꯊꯤ ꯁꯥꯎꯅꯤꯡꯅ ꯅꯍꯥ ꯃꯈꯩ ꯇꯧꯗꯕ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯁꯅꯥꯔꯩꯕꯨ ꯀꯤꯅꯅꯕ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯁꯅꯥꯔꯩ ꯃꯨꯊꯤꯒꯤ ꯃꯇꯧꯗꯨꯗ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯍꯥꯏꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯥꯏꯅ ꯊꯣꯏꯅꯨ ꯂꯥꯡꯉꯤ ꯁꯅꯥꯔꯩ ꯆꯪꯂꯛꯇꯨꯅ ꯊꯣꯏꯅꯨ ꯀꯗꯥꯏ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯒꯦ ꯊꯣꯏꯅꯨ ꯉꯛꯅ ꯏꯆꯦꯕꯨ ꯍꯩꯒꯗ꯭ꯔꯅꯦ ꯍꯩꯅꯤꯌꯦ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯂꯣꯏꯅ ꯇꯧꯔꯗꯕꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦ ꯏꯆꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯃꯤꯅꯒ ꯅꯠꯇꯦ ꯏꯕꯦꯝꯃ ꯉꯁꯥꯏꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯑꯒꯅꯦ ꯅꯇꯩꯅꯅꯦ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯈ꯭ꯔꯦꯗꯅ ꯑꯩꯗꯤ ꯑꯦ ꯀꯩꯗꯧꯔꯤꯅꯣꯕ ꯏꯆꯦ ꯁꯅꯥꯔꯩ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ ꯊꯣꯏꯅꯨ ꯁꯤꯊꯕ ꯃꯈꯩ ꯅꯣꯛꯇꯨꯅ ꯑꯦ ꯑꯗꯩ ꯀꯩꯗꯧꯔꯕ ꯏꯕꯦꯝꯃ ꯑꯩꯗꯤ ꯀꯤꯃꯟꯗꯅꯅꯦ ꯊꯤꯒ ꯆꯤꯠꯀꯦ ꯇꯧꯏ ꯈꯪꯉꯕ ꯏꯁ ꯁꯥꯎꯗꯣꯛꯇꯅ ꯁꯥꯎꯕ ꯃꯤꯁꯤꯗꯤꯅꯦ ꯃꯇꯥ ꯑꯃꯅꯤꯀꯣ ꯊꯥꯡꯗꯣ ꯑꯩ ꯁꯤꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩ ꯁꯤꯔꯦ ꯍꯥꯏꯁꯤꯅꯤ ꯉꯁꯤꯗꯤꯅꯦ ꯑꯩꯅꯦ ꯅꯪꯗꯧꯅ ꯑꯗꯨꯝ ꯇꯧꯔꯗꯕꯅꯤ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯇꯧꯔꯗꯕꯅꯤ ꯇꯨꯝꯕꯁꯨ ꯍꯣꯔꯦꯟꯗꯤ ꯇꯨꯝꯃꯤꯟꯅꯔꯅꯤ ꯑꯦ ꯅꯍꯥꯟꯈꯩ ꯏꯆꯦꯒ ꯏꯇꯩꯒ ꯇꯨꯝꯗꯕ꯭ꯔꯣ ꯇꯨꯝꯗꯦꯗ ꯏꯕꯦꯝꯃ ꯍꯩꯅꯗꯦ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯇꯨꯝꯃꯅꯤ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯃꯤꯟꯅꯩ ꯉꯥꯏꯍꯥꯛ ꯑꯗꯨꯗꯒꯤ ꯀꯌా ꯆꯥꯟꯅꯩ ꯃꯩꯁꯥ ꯂꯥꯡꯂꯝꯕ ꯏꯃꯨꯡ ꯑꯗꯨ ꯁꯅꯥꯔꯩꯒꯤ ꯃꯤꯅꯣꯛ ꯑꯗꯨꯅ ꯐꯍꯟꯈꯤꯕꯒꯨꯝ ꯇꯧꯏ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯅꯥꯔꯩ ꯋꯥꯈꯜ ꯇꯥꯗꯨꯅ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯣꯏꯗꯨꯅ ꯃꯨꯊꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ